Lengchen Meshima, Mang Pakang Taram Nokchari, Nasi the Railway Main Garo episode Puduna Lakchari. Mamangi episode Railway General Manager Rati Pandena, Gorakhpur Express Haribat Trainadu, Bhopal Station Sananaba, Tingnabo Hanaki, Adubu Ting Badingam Kide. Housing Bhopal Express ta tong liba passenger singadugi laiba kamda we have a domu yaminasi. Episode asigi ahan machinasi 1970 ni Central Institute of Toxicology Research Hariba Laboratory eduda Research Assistant when a tabak toriba Brown Hariba Nupaduna MIC Hariba Chemical asi testing tawduna lerami Chemical asigi effecting test tawu matamda Brown na MIC Hariba Chemical compound asiga ishinga mix tawduna yanglami aduga puthorag liba gas adubuna container magi manungda yariba upan bi amada thajalami aduga laboratory test adu lorapa matamdadi upan bi du kangduna shirami matawasi ubada Brown na pakhatpadagi MIC na puthorag liba gas adu karino haiduna test torami hydrogen cyanide hariba huduni khanglaba matamda Brown na yamna pakhana magi professor kauduna report torami Brown na mahaki professor adu dhairi MIC hariba chemical si sijinaduna sagadoriba tilhar hida kang hidak singadu hu chenba oigadori miyoiba phawada sohan gadori sihan gadori maramaduna ekoina fangliba report asi pitribi mayam pumbada khanghanba madakar tai professor aduna hari ekoina tawriba test Akhoi laboratory lagiba funding asi Union Carbide hariba factory duna funding torokpa ngaktani maramaduna akoina fangliba report khudimak Union Carbide ta submit tawgadabani report asi makoina mayamda hainingagana makoina haigani hainingdaba oirabasu makoi ki apambani makoina losinduna thamkibada akoina karisu tawba yaroi Brown hari adueba tarabasu chemical asi yamna sathi adubu asuk sathi khraba chemical asi Bhopal da sijinagadori karigumba asoyangam thoklabadi Bhopal da leriba miyoi khudimak minute kharagi manungda natragana pung kharagi manungda loinamak shiragani professor aduna hari Union Carbide na tawninge haduna su hekta tawba yabanate India government gi ayaba yawdrabadi aduga India government na magi lebak ta leriba miyoi sing adugi mangaba khak tawrakloi asigumlaba khudong tiningai oba chemical asi mi ta daba mafamda factory saduna sijinagadabani masini standard protocol di Brown hari sir nang pauta driba male Bhopal da sagadoriba MIC gi factory asi mi yamna kungna tariba Bhopal gi shahar manaktani professor aduna Brown da yamna mathwai wana yengladuna hari Brown masigi matangda nang kanamta dawa haiganu asigumba oithokpa yarodaba thaba ama tawba ngamliba miyoi sing asiga aikhoiga muknarubada aikoi shodana maki maithigani thawai phawba mangadoribani mathangi sinasina Bhopal da gas leak oraba matungdani Rati Pandena railway gi director general Rajeshwari da phone tawraduna hari Bhopal junction da yamna chawba accident ama thokle Bhopal junction hairiba train station adugi nakanda leiriba chemical factory adudagi gas ama leak oire haiba pawdi phangle adubu Bhopal junction da leiriba miyoi sing aduga aikhoiga pung ani hele paw phawna khidaba maram aduna Bhopal junction da leiriba railway gi staff khudimak siramba yare haduna aikhoina thajanari aduga karigumba siramdaba tarabasu Bhopal station da leiriba kuchu khula sing adu makhoina operate tawba ngamlaroi Rati Pandena amuk thawayam nawana makha tarai karigumba makhoina railway station da leiriba signal sing adu fajana mathau dohonba ngamdaba tarabadi Hauze Bhopal station da yorakadoi tawriba Gorakhpur hariba train da tongliba miyoi liching kaya gi mapunsi kari tholagani haiba tambangamde Rati Pandena amuk Rajeshwari da hari karigumba madam na mateng pangbidaba tarabadi railway staff sing amadi passenger sing adu kanamtana kanbangamlaroi Rajeshwari hari nangdi kadai da lebage Rati Pandena hari aidi itarsi da lei adubu hauze madam na railway ministry da meeting ama kobiduna mafam masida athuba matamda mayam gi mateng pangnanaba medical staff sing amadi hidak langthak sing athuba matamda thananaba thorang tobirau relief material sing adubu aigi inakta yoraklabadi aina mafam masidagi aina thokpa ngamnanaba silage Rajeshwari hari nangna hairiba khudima ai gyan tare adubu haujiki oinadi aina nongonda order piraktriba phawbadi thaba amata tawkhinu standby da leyu mathangi chinda Rati Pandena mahaki order ngaiduna leriba railway staff sing adu da hari railway gi hospital la contact toro mafam adu da leriba hidak langthak khudimak mafam masida loina puduna laklo aduga hospital da leriba oxygen mask sing gas mask sing season narmandaba tarabadi loina mak puduna lau aduga station house master na station asida leriba railway gi staff khudimak suti da legera duty oigera oirogera pulap kaugadabani khwaidagi maru oina medical staff sing ahanba matamda kaugadabani tumlam babuna khawdu aduga thabak toram babuna mafam asida pungkhai amagi manungda lau haiduna kaururo haiduna yamna akanba order ama pirami mayam order tawwa lorakpa matungda general manager na Benedict hari Benedict aigi loco pilot to athuba matamda contact tawro aduga aigi GM special hariba train adu mafam asida pura haiduna pau pikho asomdana Gorakhpur Express train manungda irang horiba naha sing adun hari Sikh mama macha adugi damakta nathwai mangba pamudabra thong yamna thuna hango kibana thakthak ninglaba mama macha aduna guard ta hari police ta pau piraga ekhoiba kanbinaba haibadi yaroidabra guard aduna hari aidi marang tawbada aigi wireless phone adu puraktre
ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯇ꯭ꯔꯦꯟ ꯑꯁꯤ ꯈꯥꯝꯂꯒ ꯀꯨꯝꯊꯔꯕ ꯃꯇꯨꯡꯗ ꯔꯦꯜꯋꯦ ꯇ꯭ꯔꯦꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯦꯂꯤꯐꯣꯟ ꯂꯥꯏꯟꯁꯤꯡ ꯑꯁꯤꯗ ꯋꯥꯌꯔ ꯁꯝꯖꯤꯟꯗꯨꯅ ꯚꯣꯄꯥꯜ ꯁ꯭ꯇꯦꯁꯟꯗ ꯀꯟꯇꯦꯛ ꯇꯧꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯂꯤꯁ ꯀꯧꯕꯗꯤ ꯌꯥꯅꯤ꯫ ꯃꯄꯥꯟꯗꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯐꯖꯗꯕ ꯃꯑꯣꯡꯗ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯍꯥꯏꯗꯨꯅ ꯆꯩꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯔꯦꯜꯋꯦꯒꯤ ꯒꯥꯔꯗ ꯑꯗꯨꯅꯗꯤ ꯃꯥꯒꯤ ꯀ꯭ꯋꯥꯇꯔꯗ ꯂꯩꯔꯤꯕ ꯗꯦꯇꯣꯅꯦꯇꯔ ꯈꯔ ꯑꯃꯗꯤ ꯚꯣꯄꯥꯜ ꯁ꯭ꯇꯦꯁꯟꯗ ꯄꯥꯎ ꯄꯤꯈꯤꯅꯕ ꯇꯦꯂꯤꯐꯣꯟ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯅꯇꯤꯛ ꯅꯊꯧꯅꯥ ꯂꯩꯕ ꯇꯥꯔꯕꯗꯤ ꯊꯣꯡ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯆꯪꯉꯛꯎ꯫ ꯋꯥꯍꯩ ꯑꯁꯤꯗ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨꯅꯁꯨ ꯊꯣꯡ ꯑꯗꯨ ꯅꯝꯈꯥꯏꯗꯨꯅ ꯊꯨꯒꯥꯏꯔꯒ ꯃꯅꯨꯡꯗ ꯆꯪꯂꯛꯈꯤ꯫ ꯑꯍꯥꯟꯕꯗ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨꯗꯤ ꯒꯥꯔꯗ ꯑꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯅ ꯊꯣꯝꯕꯗꯒꯤ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯑꯇꯩꯁꯤꯡ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯕꯨꯅ ꯒꯥꯔꯗ ꯑꯗꯨꯅ ꯐꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯃꯅꯨꯡꯗ ꯂꯣꯠꯂꯤꯕꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯐꯨꯔꯤꯠ ꯂꯣꯏꯅ ꯁꯦꯒꯥꯏꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯔꯝꯃꯦ꯫ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯅꯨꯄꯤ ꯁꯥꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔꯝꯂꯦ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯧꯔꯤ ꯃꯦꯠꯄ ꯍꯧꯔꯛꯈꯤ꯫ ꯁꯤꯛ ꯃꯃꯥꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯀꯤꯔꯄꯥꯟ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯊꯥꯡꯅ ꯊꯤꯟꯗꯠꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯃꯨꯛꯅꯔꯕ ꯃꯇꯨꯡꯗ ꯁꯤꯛ ꯃꯃꯥ ꯃꯆꯥ ꯑꯃꯗꯤ ꯒꯥꯔꯗ ꯑꯗꯨꯅ ꯉꯝꯂꯝꯃꯤ꯫ ꯔꯦꯜꯋꯦꯒꯤ ꯒꯥꯔꯗ ꯑꯗꯨꯅ ꯔꯦꯜꯋꯦ ꯃꯅꯤꯡꯗ ꯌꯥꯎꯔꯤꯕ ꯇ꯭ꯔꯦꯟꯒꯤ ꯆꯦꯟ ꯑꯗꯨ ꯆꯤꯡꯂꯗꯨꯅ ꯇ꯭ꯔꯦꯟ ꯑꯗꯨ ꯈꯥꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥꯗ ꯀꯨꯝꯊꯗꯨꯅ ꯔꯦꯜꯋꯦꯒꯤ ꯇꯦꯂꯤꯐꯣꯟ ꯂꯥꯏꯟꯗ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯂꯦꯟꯂꯥꯏꯟꯒꯤ ꯐꯣꯟ ꯑꯗꯨ ꯁꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯚꯣꯄꯥꯜ ꯁ꯭ꯇꯦꯁꯟꯗ ꯍꯟꯅ ꯍꯟꯅ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯊꯤꯕꯗꯤ ꯚꯣꯄꯥꯜ ꯁ꯭ꯇꯦꯁꯟꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯐꯣꯟ ꯌꯥꯗꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯏꯔꯥꯡ ꯍꯧꯔꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨꯁꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯈꯤ꯫ ꯁꯤꯛ ꯃꯃꯥ ꯃꯆꯥ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯈꯤ꯫ ꯃꯊꯪꯒꯤꯁꯤꯟꯗ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ ꯀꯥꯗ ꯇ꯭ꯔꯦꯟ ꯒꯥꯔꯗꯅ ꯁꯤꯛ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯄꯨꯗꯨꯅ ꯆꯪꯂꯛꯈꯤ꯫ ꯒꯥꯔꯗ ꯑꯗꯨꯅ ꯀꯝꯗꯧꯅ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯋꯥꯔꯤ ꯂꯤꯔꯕ ꯃꯇꯨꯡꯗ ꯇ꯭ꯔꯦꯟ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯍꯪꯂꯛꯏ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯚꯣꯄꯥꯜ ꯁ꯭ꯇꯦꯁꯟ ꯌꯧꯒꯗꯕ ꯁꯨꯞꯅꯇꯒꯤ ꯀꯤꯂꯣꯃꯤꯇꯔ 8 ꯈꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯚꯣꯄꯥꯜꯗ ꯄꯥꯎ ꯄꯤꯔꯒ ꯚꯣꯄꯥꯜꯗ RPF ꯍꯥꯏꯕꯗꯤ ꯔꯦꯜꯋꯦ ꯄ꯭ꯔꯣꯇꯦꯛꯁꯟꯒꯤ ꯃꯤꯑꯣꯏ ꯈꯔ ꯀꯧꯗꯨꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯕꯗꯤ ꯀꯝꯗꯧꯕ? ꯒꯥꯔꯗꯅ ꯍꯥꯏꯔꯛꯏ, ꯚꯣꯄꯥꯜꯗ ꯀꯣꯜ ꯇꯧꯗꯨꯅ ꯒꯥꯔꯗ ꯀꯧꯅꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯦꯂꯤꯐꯣꯟ ꯂꯥꯏꯟ ꯌꯥꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯔꯥꯡ ꯍꯧꯔꯤꯕ ꯅꯍꯥꯁꯤꯡ ꯑꯁꯤ ꯇ꯭ꯔꯦꯟꯗꯒꯤ ꯀꯨꯝꯊꯍꯜꯂꯕ ꯃꯇꯨꯡꯗ ꯇ꯭ꯔꯦꯟ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯄꯨꯊꯣꯛꯈ꯭ꯔꯒꯦ꯫ ꯑꯗꯨꯒ ꯑꯩꯅ ꯍꯣꯔꯦꯟ ꯐ꯭ꯂꯦꯌꯔ ꯒꯟ ꯀꯥꯞꯇꯨꯅ ꯁꯤꯒꯅꯦꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯇ꯭ꯔꯦꯟ ꯑꯁꯤ ꯊꯧꯗꯨꯅ ꯚꯣꯄꯥꯜ ꯌꯧꯅꯅꯕ ꯆꯠꯀꯗꯕꯅꯤ꯫ ꯇ꯭ꯔꯦꯟ ꯗ꯭ꯔꯥꯏꯚꯔꯅ ꯍꯪꯂꯛꯏ, ꯏꯔꯥꯡ ꯍꯧꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯀꯝꯗꯧꯅ ꯅꯪꯅ ꯇ꯭ꯔꯦꯟ ꯃꯅꯥꯛ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯄꯨꯊꯣꯛꯀꯗꯧꯔꯤ? ꯒꯥꯔꯗ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯒꯤꯗꯤ ꯑꯩꯅ ꯊꯣꯛꯄ ꯁꯤꯜꯂꯒꯦ, ꯄ꯭ꯂꯥꯟ ꯑꯃ ꯂꯩꯔꯦ꯫ ꯑꯁꯣꯝꯗꯅ ꯚꯣꯄꯥꯜ ꯁ꯭ꯇꯦꯁꯟꯗ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯃꯌꯥꯝꯕꯅ ꯃꯅꯥꯎꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯥꯗꯣꯛꯎ ꯌꯥꯔꯝꯗꯦ, ꯀꯣꯟꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯠꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯅꯈꯣꯏꯒꯨꯝꯅ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯆꯥꯎꯔꯛꯄꯅꯤ, ꯏꯃꯥ ꯏꯄꯥ ꯃꯁꯛ ꯈꯪꯗꯦ꯫ ꯃꯃా ꯃꯄꯥ ꯂꯩꯖꯗꯕ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯥꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤꯗꯤ ꯏꯁꯥꯅ ꯁꯦꯝꯖꯒꯗꯕꯅꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯦ ꯅꯪꯗꯤ ꯄꯤꯛꯂꯤꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯈꯤꯔꯣꯏ, ꯑꯗꯨꯕꯨ ꯃꯇꯝ ꯑꯃꯗ ꯅꯪꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ, ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯥꯗꯣ ꯃꯐꯝ ꯑꯁꯤꯗ ꯐꯖꯅ ꯄꯣꯊꯥꯍꯜꯂꯁꯤ꯫ ꯃꯌꯥꯝꯕ ꯑꯗꯨꯅꯁꯨ ꯀꯞꯂꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯗ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯄꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯋꯥꯏꯇꯤꯡ ꯔꯨꯝ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯃꯝ ꯑꯅꯤ ꯑꯅꯤ ꯇꯞꯅ ꯇꯞꯅ ꯁꯤꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯉꯩꯗ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯠ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ, ꯋꯥꯏꯇꯤꯡ ꯔꯨꯝ ꯃꯅꯨꯡꯗ ꯏꯁꯤꯡ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯀꯨꯏꯅ ꯍꯤꯡꯕ ꯉꯝꯂꯔꯣꯏ꯫ ꯏꯃꯥꯅꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯁꯥꯔ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ? ꯒꯣꯔꯥꯈꯄꯨꯔ ꯑꯦꯛꯁꯄ꯭ꯔꯦꯁꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯇ꯭ꯔꯤ꯫ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯠꯅ ꯍꯥꯏꯔꯛꯏ, ꯇ꯭ꯔꯦꯟ ꯑꯃꯅ ꯑꯁꯨꯌꯥꯝ ꯀꯨꯏꯅ ꯂꯦꯠ ꯑꯣꯏꯒꯗꯕ ꯅꯠꯇꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕ ꯑꯁꯤꯅ ꯍꯥꯏꯕꯗꯤ ꯒꯣꯔꯥꯈꯄꯨꯔꯗꯒꯤ ꯂꯥꯛꯂꯤꯕ ꯇ꯭ꯔꯦꯟ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯊꯤꯡꯂꯝꯂꯒꯅꯤ꯫ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯁꯤ, ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯑꯃꯠꯇ ꯂꯩꯇꯦ꯫ ꯏꯃꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯀꯥ ꯃꯅꯨꯡꯗ ꯐꯅ ꯂꯩꯕ ꯇꯥꯔꯕꯁꯨ MI6ꯒꯤ ꯃꯅꯝ ꯇꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯇꯞꯅ ꯇꯞꯅ ꯁꯤꯔꯛꯀꯅꯤ꯫ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯠꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯃꯃꯝ ꯑꯅꯤꯅꯤ ꯇꯧꯔꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯇ꯭ꯔꯦꯟꯒꯤ ꯏꯟꯖꯤꯟ ꯑꯁꯤꯗ ꯆꯠꯄ ꯍꯧꯔꯁꯤ꯫ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯍꯥꯏꯔꯛꯏ, ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗꯒꯤ ꯀꯅꯥꯅ ꯍꯥꯟꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯀꯅꯥꯕꯨ ꯈꯟꯗꯣꯛꯑꯒ ꯀꯅꯥꯅ ꯍꯥꯟꯅ ꯄꯨꯊꯣꯛꯀꯗꯧꯔꯤꯕꯅꯣ? ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯠꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯁ꯭ꯇꯦꯁꯟꯅꯦꯗꯤ ꯍꯥꯏ, ꯑꯗꯨꯒ ꯑꯦꯛꯁꯇ꯭ꯔꯥ ꯇ꯭ꯔꯦꯟ ꯑꯃ ꯐꯥꯎꯕ ꯂꯩꯇꯕ꯭ꯔꯥ? ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯏꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯈꯣꯏꯒꯤ ꯇ꯭ꯔꯦꯟ ꯁꯦꯝꯐꯝꯗ ꯄꯣꯠꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯒꯗꯧꯔꯤꯕ ꯇ꯭ꯔꯦꯟ ꯑꯃ ꯁꯦꯝꯅꯕꯒꯤ ꯂꯩꯕꯗꯥꯏꯅꯦ? ꯃꯗꯨꯒꯤ ꯇ꯭ꯔꯦꯟ ꯑꯗꯨ ꯁꯦꯝꯗ꯭ꯔꯕꯁꯨ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯕꯣꯒꯤꯁꯤꯡꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯁꯤ ꯅꯪꯅ ꯍꯧꯖꯤꯛ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯇ꯭ꯔꯦꯟꯒꯤ ꯏꯟꯖꯤꯟ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯈꯤꯕ ꯌꯥꯒꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯔꯛꯏ, ꯁꯥꯔ, ꯑꯩ ꯆꯠꯇꯨꯅ ꯂꯧꯔꯨꯒꯦ꯫ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯠꯇ ꯋꯥꯀꯤ ꯇꯣꯀꯤ ꯑꯃ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯠ ꯏꯕꯥꯅꯤꯅ ꯇ꯭ꯔꯦꯟ ꯑꯗꯨ ꯂꯧꯕ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯅꯪꯅ ꯁꯦꯟꯅꯔꯝꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯎ꯫ ꯏꯃꯥꯠꯇꯤ ꯉꯁꯤꯗ ꯖꯣꯏꯟ ꯇꯧꯔꯛꯄꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇ꯭ꯔꯦꯟꯒꯤ ꯁꯣꯁꯤꯡ ꯑꯗꯨ ꯊꯝꯐꯝ ꯈꯪꯂꯣꯏ, ꯃꯍꯥꯛ ꯃꯇꯣꯝꯗ ꯆꯠꯄꯗ ꯇ꯭ꯔꯦꯟ ꯑꯗꯨ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯏꯃꯥꯟ ꯑꯃꯗꯤ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯠꯅ ꯅꯨꯄꯥ ꯑꯃ ꯀꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯅ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ, ꯑꯩ ꯆꯠꯇꯕ ꯌꯥꯔꯔꯣꯏ꯫ ꯃꯐꯝ ꯑꯁꯤꯗ ꯊꯣꯡ ꯍꯥꯡꯗꯣꯛꯍꯟꯒꯅꯨ, ꯃꯤ ꯀꯅꯥꯝꯇ ꯃꯄꯥꯟ ꯊꯣꯛꯍꯟꯒꯅꯨ, ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯨ꯫
asumna hairamnaga express bandit ka adudagi mapanda chenthokhi asomdana prime minister gi office da official mayam ama athengba hing aduda meeting tawnarami director general of health department hairi haujiki oinadi AIMS hairiba delhi gi hospital duga wari sanarabani mafam aduda thokliba thodo adu karino haiba chapchana khangde maram aduna mafam aduda leiriba asiba hakchang ama puraklaga postmortem tawdriba fawbadi mafam adugi miyoi sing adu kamdauna kangani makoibu kanba karamna chatkani haiba hauju fawbagi oina kemta tawba ngamkhiroi Rajeswarin hairi madu fana oiduna su mafam aduda leiriba hinghoriba sing adudi kanba chatham thoi railway minister na hairi kanba chatkadoriba miyoi sing adu mu Bhopal da asoyangam thokle hairabadi makoibu mu kanba kana thagadori maram aduna khudang asidagi Bhopal station thingjillo mafam aduda karigumba makhala matagi train chatpa yaroi passenger pubo oirabasu pochai pubo oirabasu amata changhalanu Rajeswarin hairi sara du oirabadi mafam aduda leiriba miyoi sing adu makoigi mateng pangnanaba thabak amata tawrogum se hairibra railway minister na hairi Rajeswari nangsu khanglibaduni Gorakhpur Express hairiba train adu Bhopal tamna chatkibani mahak matangi matunginadi Bhopal station yoramba yare adubu train adu Bhopal station lanthoi natraga lanthokte haiba ekhoida paw amata leite maram aduna passenger sing adu maraiba kari oigani haiba khangdri asiguma phibam masida mafam aduda rescue gi team thajaluba haibasi ekhoigi asoiba oigani mathangda Rajeswari na Rati Pandey da phone toroktuna minister na rescue gi team tharakpa thingkhre haduna paw pirami Rati Pandey na di Rateswari na khona jariba sing adu khanglamde maram aduna nangna phajana khona dabaini haduna marandum sijelakhi Rajeswari na magi asawa ngahak phatharaba matungda hairi haujikti Bhopal train station tingin khrabani na mafam adu phawduna chatkadoriba train khudimak anauba lambi amamam soidana maki assign tawrakani asuk chawkhraba operation asi pangthokpa matamda matamdi phanayamna changani Delhi dagi minister na tawrakliba order asi nangna hojik leiriba itarsi hairiba station aduga Bhopal junction ga nakhoi ani gi marakta leiriba miss road adu yorokpa matamdadi matam kharadi changani maram aduna order adu yoroktriba phawbadi miss road hairiba station aduda train amata thingloi maram aduna itarsi station dagi nangna pugadaba mi amadi atete medical processing puduna minister gi order asina miss road yoroktringeda miss road station do lantho horo madu erabadi nangi train GM special aduna Bhopal tamna chappa matamda kanamta na thingba ngamna roi mathangi sinda Rati Pandey na maya mamang de leptuna hairi ekhoigi railway da thabak toriba miyoi khudimak ekhoigi imung manung gi mi ngaktani maram aduna ekhoigi imung gi mi masing asi ngasi numidang wairam Bhopal train station da duty hodringi matam adu fawbadadi miyoi lakh 15,083 chani 13 subani adubu masing asi haujikti hantharamagani hauji Bhopal la thengnariba thodo asi matau karamna ngakthokani aduga makhoina thengnariba awaba anaba sing adu kamdawna kohangani haiba khangde aduba ekhoina khanglibadi Bhopal train station da thabak tawriba ekhoigi imung manunggi miyoi sing adu khara amadi sikhrabani aduga hinghoriba sing aduna makhoigi imung manung oiriba ekhoina makhoibu soidana maki kanbiba lakani haiduna ngaiduna lerambani adubu mafam aduda ekhoi lakpa ngairiba sing ado apangba ngaktani makhoina di khangdre railway department amadi railway ministry na Bhopal station da chatnanaba train khudimak loina thinggenkhre makhoibu kanbiba kanamta na chatlaroi makhoigi marai bakti sigera changara noigi thokpa tawjaro haiduna langthokpikhre Rati Pandey na yamna thamoi songna hairi ngasi ena mafam asida itarsi junction da leiriba miyoi sing asi kamdawna thabak tawribage haiduna yengba lakhibani aina ngasi tawgadaba ithawdi mafam asida leiriba staff sing asi mathau tawribra haibado madu khaktani yengchingadaba adubu aisu Bhopal da makoibu kanbiba lakani haiduna ngairiba apangba sing aduga wakhalon chap manai aisu apangba amani ai tomdana Bhopal junction da chattuna mafam aduda leiriba miyoi sing adu kannana bohanagani aisu khangi ai tomdana chatlaga mafam aduda karisu masak tokpa thaba amata tawba ngamloi haibase masima khangba tarabasu Bhopal junction da akoibu lakpa ngaiduna leiriba miyoi sing adubu kanba soidana maki chatkani ai tomda oirabasu Rati Pandey na mahaki makha thaba singda mana hairibado karino haiba mahaki staff sing aduna su khangi Bhopal aduda chatluba tarabadi amu hana hingduna halakani natragana halakloi haiba tamba ngamba natte adugumba mafam aduda Rati Pandey na mahaki makha da leiriba miyoi sing adubu mahaki order matungina namduna puba pamde maram aduna Rati Pandey na mahaki thamoida fawriba achumba wahai sing ado mahaki staff sing da hairibani Rati Pandey mahaki nungaitaba sing ado hairamlaba matungda mamai lukthara matomda oirabasu Bhopal station da chananabagidamagta mahaki GM special da thong hangdoktuna changge tawi mafam aduda tilamliba staff sing adusu magi thokpa kaiduna chanakhi
ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯔꯇꯤ ꯄꯥꯟꯗꯦꯒꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯅ ꯚꯣꯄꯥꯜꯒꯤ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯔꯤꯂꯤꯐꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯊꯪ ꯅꯥꯏꯅ GM ꯁ꯭ꯄꯦꯁꯤꯌꯦꯜꯗ ꯍꯥꯞꯆꯤꯜꯂꯛꯈꯤ꯫ ꯚꯣꯄꯥꯜ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯟꯕ ꯆꯠꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯊꯪ ꯑꯣꯏꯅ GM ꯁ꯭ꯄꯦꯁꯤꯌꯦꯜꯗ ꯀꯥꯈꯠꯅꯔꯛꯈꯤ꯫ ꯔꯇꯤ ꯄꯥꯟꯗꯦꯅ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯋꯥꯈꯜ ꯈꯔ ꯆꯥꯎꯊꯣꯛꯂꯗꯨꯅ ꯕꯦꯅꯦꯗꯤꯛꯇ ꯍꯥꯏꯔꯛꯏ, "ꯕꯦꯅꯦꯗꯤꯛ, ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯚꯣꯄꯥꯜ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯑꯗꯨ ꯑꯊꯤꯡꯕ ꯑꯃꯠꯇ ꯂꯩꯇꯅꯕ ꯅꯪꯅ ꯍꯣꯠꯅꯒꯗꯕꯅꯤ"꯫ ꯕꯦꯅꯦꯗꯤꯛꯅ ꯍꯥꯏꯔꯛꯏ, "ꯃꯐꯝ ꯑꯁꯤꯗꯒꯤꯅ ꯃꯤꯁ ꯔꯣꯗ ꯌꯧꯕ ꯐꯥꯎꯕꯗꯤ ꯂꯝꯕꯤꯗ ꯑꯊꯤꯡꯕ ꯑꯃꯠꯇ ꯂꯩꯔꯣꯏ, ꯃꯗꯨꯒꯤ ꯒꯥꯔꯦꯟꯇꯤꯗꯤ ꯑꯩ ꯄꯤꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯁ ꯔꯣꯗ ꯂꯥꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯤꯁ ꯔꯣꯗꯇꯒꯤꯅ ꯚꯣꯄꯥꯜ ꯁ꯭ꯇꯦꯁꯟ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯃꯇꯝꯗ ꯀꯗꯥꯏꯗꯒꯤ ꯒꯣꯔꯥꯈꯄꯨꯔ ꯑꯦꯛꯁꯄ꯭ꯔꯦꯁꯅ ꯔꯦꯜꯋꯦ ꯇ꯭ꯔꯦꯛꯇ ꯊꯧꯗꯣꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗꯦ꯫ GM ꯁ꯭ꯄꯦꯁꯤꯌꯦꯜꯅ ꯚꯣꯄꯥꯜ ꯌꯧꯅ ꯆꯠꯂꯤꯕ ꯔꯦꯜꯋꯦ ꯇ꯭ꯔꯦꯛ ꯑꯗꯨꯃꯛꯇꯗ ꯒꯣꯔꯥꯈꯄꯨꯔꯗꯒꯤ ꯂꯥꯛꯂꯤꯕ ꯇ꯭ꯔꯦꯟ ꯑꯗꯨꯃꯛꯁꯨ ꯊꯧꯖꯤꯜꯂꯛꯄ ꯌꯥꯏ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯔꯤꯂꯤꯐꯀꯤ ꯄꯣꯠꯆꯩ ꯄꯨꯕ ꯇ꯭ꯔꯦꯟ GM ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯁꯤꯒ ꯒꯣꯔꯥꯈꯄꯨꯔ ꯑꯦꯛꯁꯄ꯭ꯔꯦꯁꯀ ꯊꯦꯡꯖꯤꯟꯅꯗꯨꯅ ꯍꯣꯠꯅꯔꯤꯕ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯕꯁꯨ ꯌꯥꯏ"꯫ ꯔꯇꯤ ꯄꯥꯟꯗꯦꯅ ꯍꯥꯏꯔꯛꯏ, "ꯃꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯑꯩꯁꯨ ꯈꯪꯉꯤ, ꯃꯔꯝ ꯑꯗꯨꯅ ꯕꯦꯅꯦꯗꯤꯛ, ꯚꯣꯄꯥꯜ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯥꯎ ꯄꯤꯈ꯭ꯔꯣ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯔꯝ ꯑꯗꯨꯅ ꯚꯣꯄꯥꯜ ꯖꯪꯁꯟꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯅꯝꯕꯔ 1 ꯍꯥꯏꯔꯤꯕ ꯔꯦꯜꯋꯦ ꯂꯝꯕꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯔꯤꯖꯥꯔꯚ ꯇꯧꯍꯜꯂꯣ, ꯃꯐꯝ ꯑꯗꯨꯗ ꯑꯊꯤꯡꯕ ꯑꯃꯠꯇ ꯂꯩꯍꯜꯂꯅꯨ"꯫ ꯔꯇꯤ ꯄꯥꯟꯗꯦ ꯃꯍꯥꯛꯀꯤ GM ꯁ꯭ꯄꯦꯁꯤꯌꯦꯜ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯁ꯭ꯇꯥꯐ ꯈꯔꯒ ꯄꯨꯗꯨꯅ ꯚꯣꯄꯥꯜꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯇ꯭ꯔꯦꯟ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯑꯁꯣꯝꯗꯅ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯒꯣꯔꯥꯈꯄꯨꯔ ꯑꯦꯛꯁꯄ꯭ꯔꯦꯁ ꯇ꯭ꯔꯦꯟꯒꯤ ꯅꯥꯀꯟꯗ ꯏꯔꯥꯡ ꯍꯧꯔꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯁꯤꯈ ꯃꯃꯥ ꯃꯆꯥ ꯑꯗꯨꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯅꯥꯀꯟ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯅꯍꯥꯁꯤꯡꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯨꯕ ꯃꯇꯝꯗꯗꯤ ꯔꯦꯜꯋꯦꯒꯤ ꯒꯥꯔꯗ ꯑꯗꯨꯅ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯆꯦꯜꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯅꯍꯥꯁꯤꯡ ꯑꯗꯨꯅꯁꯨ ꯔꯦꯜꯋꯦ ꯒꯥꯔꯗꯇꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯁꯤꯈ ꯃꯃꯥ ꯃꯆꯥꯗꯨ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯔꯦꯜꯋꯦ ꯒꯥꯔꯗ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯁꯤꯈ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯐꯥꯅꯅꯕ ꯔꯦꯜꯋꯦ ꯒꯥꯔꯗ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯔꯦꯜꯋꯦ ꯒꯥꯔꯗ ꯑꯗꯨꯅꯁꯨ ꯏꯔꯥꯡ ꯍꯧꯔꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯈꯣꯏꯗꯧ ꯁꯤꯛꯀꯗꯕ ꯋꯥꯁꯤꯡ ꯍꯥꯏꯗꯨꯅ ꯇ꯭ꯔꯦꯟ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯄꯨꯊꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯦꯜꯋꯦ ꯒꯥꯔꯗ ꯑꯗꯨꯅ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛꯀꯤ ꯐ꯭ꯂꯦꯌꯔ ꯒꯟ ꯑꯗꯨ ꯑꯇꯤꯌꯥ ꯃꯊꯛꯇ ꯀꯥꯞꯈꯠꯂꯛꯈꯤ꯫ ꯀꯥꯞꯈꯠꯂꯛꯂꯤꯕ ꯐ꯭ꯂꯦꯌꯔ ꯒꯟ ꯑꯗꯨ ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯁꯤꯈ ꯃꯃꯥ ꯃꯆꯥ ꯑꯗꯨꯅꯁꯨ ꯎꯔꯝꯃꯤ꯫ ꯐ꯭ꯂꯦꯌꯔ ꯒꯟ ꯑꯗꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯇ꯭ꯔꯦꯟ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯇ꯭ꯔꯦꯟ ꯑꯗꯨ ꯊꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯔꯣꯟ ꯈꯣꯡꯂꯝꯃꯤ ꯑꯗꯨꯒ ꯇ꯭ꯔꯦꯟ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯝꯃꯤ꯫ ꯐꯤꯚꯝ ꯑꯁꯤ ꯎꯕꯗ ꯅꯍꯥꯁꯤꯡ ꯑꯗꯨꯁꯨ ꯈꯪꯂꯦ ꯃꯈꯣꯏꯕꯨ ꯇ꯭ꯔꯦꯟ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯄꯨꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯦ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯇ꯭ꯔꯦꯟ ꯑꯗꯨ ꯇꯣꯡꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯈꯤ꯫ ꯔꯦꯜꯋꯦꯒꯤ ꯒꯥꯔꯗ ꯑꯗꯨꯁꯨ ꯇ꯭ꯔꯦꯟꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯀꯦꯕꯤꯟ ꯑꯗꯨ ꯌꯧꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯈꯤ꯫ ꯔꯦꯜꯋꯦ ꯒꯥꯔꯗꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯇ꯭ꯔꯦꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯤꯡ ꯊꯪꯕ ꯕꯣꯒꯤꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯀꯦꯕꯤꯟ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯒꯥꯔꯗ ꯑꯗꯨꯅ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯀꯥꯈꯠꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯦꯟꯗ ꯌꯥꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯍꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯒꯥꯔꯗ ꯑꯗꯨꯒꯤ ꯃꯅꯪꯒꯟꯗ ꯊꯥꯡꯅ ꯊꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯒꯥꯔꯗ ꯑꯗꯨꯅ ꯅꯍꯥ ꯑꯗꯨꯕꯨ ꯏꯟꯊꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯋꯥꯅ ꯃꯍꯥꯛꯀꯤ ꯑꯂꯩꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯁꯤꯖꯤꯟꯅꯗꯨꯅ ꯇ꯭ꯔꯦꯟ ꯃꯊꯛꯇꯗꯤ ꯇꯣꯡꯈꯠꯂꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯐꯦꯛꯇ꯭ꯔꯤ ꯃꯅꯨꯡꯗ ꯃꯦꯠꯁꯟ ꯑꯃꯗꯤ ꯑꯇꯣꯞꯄ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯦꯠꯁꯟ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗꯤ ꯀꯦꯃꯤꯀꯦꯜ ꯆꯪꯗꯕ ꯀꯥꯅꯤ, ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯃꯗꯤ ꯁꯍꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯤ ꯀꯦꯃꯤꯀꯦꯜ ꯒ꯭ꯌꯥꯁ ꯑꯁꯤꯒꯤ ꯃꯌꯥꯛꯅ ꯁꯣꯏꯗꯅꯃꯛꯀꯤ ꯂꯣꯏꯅ ꯁꯤꯔꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯄꯥꯎ ꯄꯤꯔꯒ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯍꯧꯁꯤ"꯫ ꯃꯦꯠꯁꯟꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯀꯅꯥꯝꯇꯗ ꯄꯥꯎ ꯄꯤꯈꯤꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯑꯁꯤꯁꯨ ꯍꯥꯡꯗꯣꯛꯈꯤꯔꯣꯏ꯫ ꯑꯃꯦꯔꯤꯀꯥꯗꯒꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗꯒꯤ ꯄꯥꯎ ꯄꯤꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯔꯣꯏ"꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯐꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯣꯜ ꯇꯧꯔꯛꯈꯤ꯫ ꯃꯃꯩꯗ ꯃꯦꯠꯁꯟꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯀꯣꯜ ꯑꯗꯨ ꯄꯥꯏꯔꯝꯃꯤ꯫ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯒꯤ DC ꯅꯤ꯫ DC ꯅ ꯍꯪꯂꯛꯏ, "ꯃꯤꯁꯇꯔ ꯃꯦꯠꯁꯟ, ꯅꯈꯣꯏꯒꯤ ꯐꯦꯛꯇ꯭ꯔꯤꯗꯒꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯒ꯭ꯌꯥꯁꯅꯣ ꯂꯤꯛ ꯑꯣꯏꯔꯛꯂꯤꯕꯁꯦ? ꯑꯗꯨꯒ ꯂꯤꯛ ꯑꯣꯏꯔꯛꯂꯤꯕ ꯒ꯭ꯌꯥꯁ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯁꯥ ꯉꯥꯗ ꯀꯔꯤ ꯏꯐꯦꯛ ꯂꯥꯛꯀꯅꯤ"꯫ ꯃꯦꯠꯁꯟꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯁꯨ ꯁꯥꯊꯤꯕ ꯒ꯭ꯌꯥꯁ ꯅꯠꯇꯦ, ꯒ꯭ꯌꯥꯁ ꯑꯁꯤꯒꯤ ꯔꯤꯑꯦꯛꯁꯟ ꯑꯣꯏꯅ ꯃꯤꯠ ꯈꯔ ꯊꯨꯞꯄ ꯑꯁꯤꯅ ꯂꯣꯏꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯐꯦꯛꯇ꯭ꯔꯤꯗꯒꯤ ꯂꯤꯛ ꯑꯣꯏꯔꯛꯂꯤꯕ ꯒ꯭ꯌꯥꯁ ꯑꯁꯤꯅ ꯃꯤ ꯁꯤꯍꯟꯕ ꯉꯝꯕꯒꯤ ꯃꯄꯥꯡꯒꯜ ꯂꯩꯇꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯒ꯭ꯌꯥꯁ ꯑꯁꯤ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯊꯣꯛꯈ꯭ꯔꯒꯅꯤ, ꯀꯔꯤꯁꯨ ꯑꯁꯣꯛ ꯑꯀꯥꯏ ꯊꯣꯛꯀꯗꯕ ꯒ꯭ꯌꯥꯁ ꯅꯠꯇꯦ"꯫ DC ꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯑꯁꯤꯕ ꯃꯌꯥꯝ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯀꯝꯗꯧꯔꯤꯕꯅꯣ"꯫ ꯃꯦꯠꯁꯟꯅ ꯑꯃꯨꯛ ꯌꯥꯝꯅ ꯀꯥꯛꯅ ꯍꯥꯏꯔꯛꯏ, "ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯊꯤꯖꯤꯟꯒꯦ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯑꯩꯈꯣꯏꯅ ꯐꯨꯜ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯒꯅꯤ"꯫ DC ꯑꯗꯨꯁꯨ ꯈꯪꯂꯦ ꯃꯦꯠꯁꯟꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯔꯤꯁꯨ ꯐꯣꯜ ꯄꯨꯔꯛꯂꯔꯣꯏ ꯍꯥꯏꯕ꯫ ꯃꯔꯝ ꯑꯗꯨꯅ DC ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯍꯧꯖꯤꯛ ꯈꯨꯝꯂꯤꯕ ꯄꯥꯎꯈꯨꯝ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯋꯥꯍꯪ ꯄꯥꯎꯍꯪꯁꯨ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯛꯈꯤꯒꯅꯤ"꯫ ꯃꯦꯠꯁꯟꯅꯁꯨ "ꯑꯩꯁꯨ ꯃꯇꯝ ꯑꯗꯨ ꯉꯥꯏꯔꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯑꯣꯊꯣꯔꯤꯇꯤꯗ ꯅꯆꯤꯟ ꯊꯤꯕ ꯋꯥ ꯉꯥꯡꯂꯤꯕꯗꯣ"꯫ ꯃꯦꯠꯁꯟꯅ ꯍꯥꯏꯔꯛꯏ, "1970ꯗ MIC ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜ ꯀꯝꯄꯥꯎꯟ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯦꯁ ꯇꯧꯈ꯭ꯔꯕꯅꯤ꯫ ꯇꯦꯁ ꯑꯗꯨꯗ ꯐꯪꯕ ꯔꯤꯖꯜꯠꯀꯤ ꯃꯇꯨꯡꯏꯟꯅ MICꯒ ꯏꯁꯤꯡꯒ ꯊꯦꯡꯅꯕꯗ ꯄꯨꯊꯣꯔꯛꯂꯤꯕ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯁꯥꯏꯅꯥꯏꯗ ꯍꯥꯏꯔꯤꯕ ꯒ꯭ꯌꯥꯁ ꯑꯗꯨꯒꯤ ꯃꯍꯨ ꯑꯗꯨ ꯀꯣꯛꯅꯅꯕ ꯍꯤꯗꯥꯛ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯩꯇꯕ ꯂꯩꯅꯥ ꯑꯃ ꯃꯌꯥꯝꯗ ꯍꯥꯏꯔꯒ ꯃꯌꯥꯝꯅ ꯏꯔꯥꯡ ꯍꯧꯕ ꯍꯦꯜꯂꯛꯅꯕꯅꯤ꯫ ꯑꯆꯨꯝꯕ ꯑꯁꯤ ꯍꯧꯖꯤꯛ ꯍꯥꯏꯔꯒ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯄꯨꯔꯛꯂꯣꯏ꯫ ꯑꯆꯨꯝꯕ ꯑꯁꯤꯅ ꯂꯩꯕꯥꯛ ꯃꯌꯥꯝ ꯑꯁꯤ ꯀꯤꯍꯟꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ"꯫ ꯑꯁꯣꯝꯗꯅ ꯀꯨꯃꯥꯋꯠꯁꯨ ꯀꯃꯔꯨꯗꯤꯟ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯀꯃꯔꯨꯗꯤꯟꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯃꯔꯝ
ꯃꯔꯝ ꯑꯗꯨꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯐꯥꯛꯇꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯝꯕ ꯔꯤꯄꯣꯔꯠ ꯑꯗꯨ ꯄꯨꯔꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯃꯔꯨꯗꯤꯟꯒꯤ ꯅꯨꯄꯤ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯤ ꯅꯐꯤꯁꯥꯅ ꯒ꯭ꯌꯥꯁ ꯃꯥꯛꯁ ꯑꯃ ꯎꯞꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯊꯕꯛ ꯇꯧꯐꯝ ꯌꯨꯅꯤꯌꯟ ꯀꯥꯔꯕꯥꯏꯗ ꯐꯦꯛꯇꯔꯤ ꯇꯝꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯍꯨ ꯆꯦꯜꯂꯕ ꯒ꯭ꯌꯥꯁꯀꯤ ꯃꯌꯥꯏꯅ ꯋꯥꯟꯊꯗꯨꯅ ꯇꯥꯔꯨꯔꯕ ꯁꯣꯍꯤꯅꯤꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯁꯣꯍꯤꯅꯤꯅ ꯃꯃꯥꯕꯨ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯚꯣꯄꯥꯜ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯂꯥꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯀꯨꯃꯥꯋꯥꯁꯨ ꯃꯍꯥꯛꯅ ꯊꯤꯔꯤꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯔꯣꯏꯕ ꯄꯥꯝꯕꯩ ꯑꯣꯏꯅ ꯅꯐꯤꯁꯥꯕꯨ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯀꯃꯔꯨꯗꯤꯟꯅ ꯊꯕꯛ ꯇꯧꯔꯤꯕ ꯌꯨꯅꯤꯌꯟ ꯀꯥꯔꯕꯥꯏꯗ ꯐꯦꯛꯇꯔꯤ ꯇꯝꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯇꯔ ꯊꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯅꯐꯤꯁꯥꯁꯨ ꯌꯨꯅꯤꯌꯟ ꯀꯥꯔꯕꯥꯏꯗ ꯐꯦꯛꯇꯔꯤ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯐꯦꯛꯇꯔꯤꯒꯤ ꯒꯦꯠ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯒꯥꯔꯤ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯐꯤꯁꯥ ꯋꯥꯈꯜ ꯂꯥꯡꯇꯛꯅꯅ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯐꯦꯛꯇꯔꯤꯒꯤ ꯂꯣꯜꯂꯤꯕ ꯒꯦꯠ ꯑꯗꯨ ꯅꯣꯝꯂꯗꯨꯅ ꯃꯍꯥꯛꯄꯨ ꯃꯅꯨꯡꯗ ꯆꯪꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ꯫ ꯀꯨꯃꯥꯋꯥꯁꯨ ꯌꯨꯅꯤꯌꯟ ꯀꯥꯔꯕꯥꯏꯗ ꯐꯦꯛꯇꯔꯤ ꯇꯝꯅ ꯂꯥꯛꯄꯅ ꯃꯍꯥꯛꯁꯨ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯍꯨ ꯆꯦꯜꯂꯕ ꯒ꯭ꯌꯥꯁ ꯑꯗꯨ ꯃꯌꯥꯗ ꯍꯣꯟꯖꯜꯂꯕꯅꯤꯅ ꯃꯍꯥꯛꯁꯨ ꯏꯐꯦꯛ ꯂꯥꯛꯄ ꯍꯧꯈꯤ꯫ ꯃꯃꯤꯠ ꯃꯅꯥ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯛꯈꯤ꯫ ꯎꯏꯊꯅꯤꯡꯉꯛꯄ ꯐꯥꯎꯔꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯧꯔꯤꯕ ꯁ꯭ꯀꯨꯇꯔ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯍꯧꯗꯕꯗꯒꯤ ꯌꯨꯅꯤꯌꯟ ꯀꯥꯔꯕꯥꯏꯗ ꯐꯦꯛꯇꯔꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯇꯔ ꯑꯗꯨ ꯁꯤꯠꯂꯗꯨꯅ ꯇꯨꯁꯜꯂꯛꯈꯤ꯫ ꯀꯨꯃꯥꯋꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯐꯦꯛꯇꯔꯤ ꯒꯦꯠ ꯃꯃꯥꯡꯗ ꯀꯞꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯅꯐꯤꯁꯥꯅꯤ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ, ꯃꯐꯝ ꯑꯁꯤ ꯍꯨ ꯆꯦꯟꯕ ꯃꯐꯝꯅꯤ, ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯅꯐꯤꯁꯥꯗ ꯍꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯐꯤꯁꯥꯅꯗꯤ ꯒꯦꯠ ꯑꯗꯨꯗꯒꯤ ꯍꯦꯜꯂꯨ ꯍꯥꯏꯕ ꯌꯥꯗꯦ, ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯐꯤꯁꯥꯁꯨ ꯑꯉꯥꯡ ꯗꯦꯂꯤꯚꯔꯤ ꯇꯧꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯀꯨꯃꯥꯋꯥꯅ ꯅꯐꯤꯁꯥꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯉꯥꯡ ꯑꯁꯤꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯁꯤ, ꯑꯉꯥꯡ ꯑꯁꯤ ꯗꯦꯂꯤꯚꯔꯤ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯐꯤꯁꯥꯁꯨ ꯃꯍꯥꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯆꯥ ꯑꯗꯨ ꯄꯜꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯅ ꯑꯉꯥꯎꯕꯤꯗꯧꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ꯫ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯅꯐꯤꯁꯥꯁꯨ ꯀꯨꯃꯥꯋꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯀꯨꯃꯥꯋꯥꯅ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯇꯔ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯊꯧꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯇꯔ ꯑꯗꯨꯗꯤ ꯇꯨꯁꯟꯕ ꯑꯗꯨꯅ ꯁ꯭ꯇꯥꯔꯠ ꯍꯧ ꯌꯥꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯀꯨꯃꯥꯋꯥꯅ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯀꯃꯔꯨꯗꯤꯟꯒꯤ ꯁ꯭ꯀꯨꯇꯔ ꯑꯗꯨ ꯊꯧꯗꯨꯅ ꯅꯐꯤꯁꯥ ꯃꯈꯣꯏ ꯑꯅꯤ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯈꯤ꯫ ꯒ꯭ꯌꯥꯁꯀꯤ ꯔꯤꯑꯦꯛꯁꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯨꯃꯥꯋꯥꯁꯨ ꯒꯥꯔꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯗꯨꯅ ꯒꯥꯔꯤꯗꯣ ꯐꯔ ꯍꯥꯏꯒꯩ ꯌꯥꯝꯅ ꯋꯥꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯅꯅꯕ ꯁ꯭ꯀꯨꯇꯔ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯐꯦꯛꯇꯔꯤ ꯃꯅꯨꯡꯗ ꯃꯦꯠꯁꯟꯒ ꯂꯩꯃꯤꯟꯅꯈꯤꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ 1970ꯗ ꯕ꯭ꯔꯥꯎꯟꯅ ꯇꯧꯈꯤꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯗꯨꯒꯤ ꯃꯔꯝꯗ ꯐꯖꯅ ꯄꯥꯔꯝꯃꯤ꯫ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯗꯨꯗ MICꯅ ꯄꯨꯊꯣꯔꯛꯂꯤꯕ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯁꯥꯏꯅꯥꯏꯗ ꯍꯥꯏꯔꯤꯕ ꯒ꯭ꯌꯥꯁ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯃꯨꯠ ꯇꯥꯅ ꯏꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯈꯤꯕ ꯃꯤꯁꯇꯔ ꯕ꯭ꯔꯥꯎꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯗꯦꯜꯂꯤꯗ ꯖꯔꯃꯅꯤ ꯑꯦꯝꯕꯦꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯐꯥꯔꯃꯥꯁꯤꯎꯇꯤꯀꯦꯜ ꯀꯝꯄꯅꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯍꯤꯗꯥꯛ ꯑꯃ ꯌꯣꯟꯅꯅꯕꯒꯤꯗꯃꯛꯇ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯖꯔꯃꯟ ꯑꯦꯝꯕꯦꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯀꯣꯜ ꯑꯃ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯕ꯭ꯔꯥꯎꯟꯗ ꯚꯣꯄꯥꯜꯗ ꯒ꯭ꯌꯥꯁ ꯂꯤꯛ ꯑꯣꯏꯔꯦ, ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯁꯥꯏꯅꯥꯏꯗ ꯍꯥꯏꯔꯤꯕ ꯒ꯭ꯌꯥꯁ ꯑꯗꯨ ꯂꯤꯛ ꯑꯣꯏꯔꯦ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯕ꯭ꯔꯥꯎꯟꯗꯤ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯗꯨꯕꯨ ꯀꯟꯐꯥꯔꯝ ꯑꯣꯏꯔꯕ꯭ꯔꯥ? ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯁꯥꯏꯅꯥꯏꯗ ꯍꯥꯏꯔꯤꯕ ꯍꯨ ꯑꯗꯨꯒꯤ ꯑꯦꯟꯇꯤꯗꯣꯠꯇꯤ ꯂꯩꯈꯤꯕ꯭ꯔꯥ? ꯃꯤꯁꯇꯔ ꯕ꯭ꯔꯥꯎꯟꯅꯁꯨ ꯍꯥꯏꯔꯛꯏ, ꯍꯣꯏ, ꯑꯦꯟꯇꯤꯗꯣꯠ ꯑꯃꯗꯤ ꯂꯩ꯫ ꯑꯗꯨꯕꯨ ꯕ꯭ꯔꯥꯎꯟꯗ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯕ꯭ꯔꯥꯎꯟ, ꯑꯩꯅ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ ꯍꯥꯏꯕꯁꯤ ꯃꯤ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯀꯅꯨ, ꯑꯗꯨꯒ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯁꯥꯏꯅꯥꯏꯗꯀꯤ ꯑꯦꯟꯇꯤꯗꯣꯠ ꯑꯃ ꯂꯩ ꯍꯥꯏꯕꯗꯨ ꯏꯟꯗꯤꯌꯥꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯑꯃꯨꯛꯇ ꯈꯪꯍꯟꯕꯤꯌꯨ꯫ ꯕ꯭ꯔꯥꯎꯟꯁꯨ ꯈꯪꯉꯤ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯁꯥꯏꯅꯥꯏꯗ ꯄꯨꯊꯣꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯃꯤꯅꯣ ꯍꯥꯏꯕ꯫ ꯃꯔꯝ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯣन ꯇꯧꯔꯛꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯣꯏ꯫ ꯑꯩꯅ ꯑꯉꯝꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯁꯤꯖꯤꯟꯅꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯁꯥꯏꯅꯥꯏꯗꯀꯤ ꯑꯦꯟꯇꯤꯗꯣꯠ ꯑꯃ ꯂꯩ ꯍꯥꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯎ ꯄꯤꯒꯅꯤ꯫ ꯑꯁꯣꯝꯗꯅ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯠꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯩꯔꯤꯕ ꯎꯄꯨꯁꯤꯡ ꯐꯥꯛꯇꯨꯅ ꯄꯩꯁꯥ ꯌꯥꯎꯔꯤꯕ ꯌꯣꯠꯀꯤ ꯎꯄꯨ ꯑꯗꯨꯒꯤ ꯁꯣ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯗꯣꯀꯨꯃꯦꯟꯠ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯁꯣ ꯑꯃꯗꯤ ꯐꯪꯈꯤ꯫ ꯑꯗꯨꯕꯨ ꯁꯣ ꯆꯕꯨꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯁꯣꯁꯤꯡꯗꯨꯅ ꯄꯩꯁꯥ ꯌꯥꯎꯔꯤꯕ ꯌꯣꯠꯀꯤ ꯎꯄꯨ ꯑꯗꯨꯕꯨꯗꯤ ꯍꯥꯡꯗꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯠꯅ ꯎꯄꯨ ꯍꯥꯡꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯄ꯭ꯔꯁꯥꯗ ꯍꯥꯏꯔꯤꯕ ꯁ꯭ꯇꯥꯐ ꯑꯗꯨ ꯂꯥꯛꯈꯤ꯫ ꯄ꯭ꯔꯁꯥꯗꯅ ꯌꯥꯝꯅ ꯁꯥꯎꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ, ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅꯁꯨ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯂꯣꯠꯂꯤꯕꯁꯤꯡ ꯑꯗꯨ ꯑꯔꯦꯝꯕ ꯇꯥꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯄ꯭ꯔꯁꯥꯗꯅ ꯃꯥꯒꯤ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯁꯥꯗꯇ ꯆꯦꯟꯁꯤꯟꯗꯨꯅ ꯄ꯭ꯔꯁꯥꯗ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯏꯃꯥꯟ ꯑꯃꯗꯤ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯇ꯭ꯔꯦꯟ ꯁꯦꯟꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯇ꯭ꯔꯦꯟ ꯁꯦꯟꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯄꯣꯠꯆꯩ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟ ꯇꯧꯒꯗꯧꯔꯤꯕ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯁꯣ ꯊꯝꯐꯝ ꯑꯩ ꯈꯪꯉꯤ, ꯑꯩ ꯂꯧꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯁꯣ ꯑꯃ ꯄꯨꯗꯨꯅ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯏꯃꯥꯠꯇ ꯃꯍꯥꯛꯅ ꯊꯧꯔꯛꯂꯤꯕ ꯇ꯭ꯔꯦꯟꯒꯤ ꯏꯟꯖꯤꯟ ꯑꯗꯨ ꯄꯣꯠꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕ ꯇ꯭ꯔꯦꯟ ꯑꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯊꯧꯖꯤꯜꯂꯛꯎ ꯍꯥꯏꯗꯨꯅ ꯏꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯇ꯭ꯔꯦꯟꯒꯤ ꯁꯣ ꯍꯥꯡꯗꯣꯛꯂꯗꯨꯅ ꯏꯃꯥꯅ ꯊꯧꯔꯛꯂꯤꯕ ꯇ꯭ꯔꯦꯟꯒꯤ ꯏꯟꯖꯤꯟ ꯑꯗꯨꯒ ꯄꯣꯠꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯅꯅꯕ ꯂꯩꯔꯤꯕ ꯇ꯭ꯔꯦꯟꯒꯤ ꯕꯨꯒꯤ ꯑꯗꯨꯒ ꯁꯝꯖꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯇ꯭ꯔꯦꯟ ꯑꯗꯨ ꯑꯃꯨꯛ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯊꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯔꯥꯖꯦꯁꯣꯔꯤꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ PA ꯑꯗꯨꯒ ꯎꯅꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯃꯤꯁꯇꯔ ꯕ꯭ꯔꯥꯎꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨ ꯂꯥꯛꯈꯤ ꯔꯥꯖꯦꯁ꯭ꯋꯔꯤꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯗ ꯍꯥꯏꯖꯔꯛꯏ ꯚꯣꯄꯥꯜꯗ ꯍꯧꯖꯤꯛ ꯍꯤꯡꯍꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯔꯤꯂꯤꯐ ꯊꯥꯅꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯇꯦꯡꯕꯥꯡ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯍꯔꯒꯤ ꯑꯣꯐꯤꯁꯇꯒꯤ ꯑꯣꯔꯗꯔ ꯑꯃꯠꯇ ꯇꯧꯕꯤꯔꯛꯎ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯅꯈꯣꯏ ꯔꯦꯜꯋꯦ ꯃꯤꯅꯤꯁꯇꯔꯗꯒꯤ ꯑꯣꯔꯗꯔ ꯇꯧꯔꯕꯁꯨ ꯌꯥꯕ ꯊꯕꯛꯅꯤ ꯔꯥꯖꯦꯁ꯭ꯋꯔꯤꯅ ꯍꯥꯏꯔꯛꯏ ꯔꯦꯜꯋꯦ ꯃꯤꯅꯤꯁꯇ꯭ꯔꯤꯗꯤ ꯑꯋꯥꯕ ꯇꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯁꯤ ꯍꯥꯏꯕ ꯌꯥꯗꯗꯨꯅ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯁꯍꯔꯗꯒꯤ ꯑꯣꯔꯗꯔ ꯑꯃ ꯂꯥꯛꯂꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯆꯦꯟ ꯑꯣꯐ ꯀꯃꯥꯟ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ ꯅꯈꯣꯏꯒꯤ ꯔꯦꯜꯋꯦ ꯃꯤꯅꯤꯁꯇꯔ ꯀꯥꯟꯊꯣꯛꯂꯝꯃꯒ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛ ꯂꯥꯛꯄꯁꯦ ꯃꯁꯤ ꯍꯧꯅꯗꯦ ꯅꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔꯗꯒꯤ ꯑꯣꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯩꯉꯣꯟꯗ ꯆꯦ ꯊꯥꯍꯜꯂꯛꯎ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯥꯎꯟꯒ ꯂꯣꯏꯅꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯖꯔꯃꯅꯤꯒꯤ ꯑꯦꯝꯕꯦꯁꯦꯗꯔ ꯑꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯗ ꯍꯥꯏꯖꯔꯛꯏ ꯚꯣꯄꯥꯜꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯑꯦꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯔꯗꯤ ꯂꯩꯒꯗꯧꯔꯤ ꯑꯗꯨꯕꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯄꯥꯟ ꯂꯝꯒꯤ ꯈꯨꯠ ꯆꯪꯕ ꯌꯥꯗꯦ ꯕ꯭ꯔꯥꯎꯟ ꯑꯃꯗꯤ ꯖꯔꯃꯟꯒꯤ ꯑꯦꯝꯕꯦꯁꯤꯗꯨꯅ ꯍꯥꯏꯖꯒꯗꯧꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯕꯤꯔꯝꯗꯅ ꯆꯠꯈꯤ ꯑꯗꯨꯕꯨ ꯕ꯭ꯔꯥꯎꯟꯅ ꯑꯔꯣꯏꯕ ꯄꯥꯝꯕꯩ ꯑꯣꯏꯅ ꯚꯣꯄꯥꯜꯗ ꯍꯧꯖꯤꯛ ꯍꯨ ꯆꯦꯜꯂꯕ ꯒ꯭ꯌꯥꯁ ꯑꯃ ꯁꯟꯗꯣꯔꯛꯂꯤꯕ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯁꯥꯏꯅꯥꯏꯗ ꯍꯥꯏꯕꯗꯨꯒꯤ ꯍꯨ ꯑꯗꯨꯒꯤ ꯐꯅꯅꯕ ꯍꯤꯗꯥꯛ ꯑꯩꯉꯣꯟꯗ ꯂꯩ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯔꯥꯖꯦꯁ꯭ꯋꯔꯤꯅꯁꯨ ꯇꯥꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯁꯨ ꯅꯠꯇꯕ ꯖꯔꯃꯅꯤꯒꯤ ꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯤꯕ ꯑꯁꯤ ꯐꯥꯎꯕ ꯇꯥꯕꯤꯔꯝꯗꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯝ ꯆꯪꯈꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯥꯖꯦꯁ꯭ꯋꯔꯤꯅ ꯕ꯭ꯔꯥꯎꯟꯗ ꯍꯪꯂꯛꯏ ꯅꯪꯅ ꯚꯣꯄꯥꯜꯗ ꯍꯨ ꯊꯣꯛꯂꯛꯂꯦ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯑꯦꯟꯇꯤꯗꯣꯠ ꯂꯩ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯗꯒꯤ ꯇꯥꯔꯛꯄ ꯄꯥꯎꯅꯣ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ ꯕ꯭ꯔꯥꯎꯟ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯡ ꯕ꯭ꯔꯥꯎꯟ ꯀꯧꯏ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯃꯅ ꯚꯣꯄꯥꯜꯗ ꯒ꯭ꯌꯥꯁ ꯂꯤꯛ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯈꯤ ꯒ꯭ꯌꯥꯁ ꯑꯗꯨ MIC ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜ ꯀꯝꯄꯥꯎꯟ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯑꯩꯅꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯀꯦꯃꯤꯀꯦꯜ ꯑꯗꯨꯗ ꯇꯦꯁ ꯀꯌꯥ ꯑꯃ ꯇꯧꯈꯤ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯁꯥꯏꯅꯥꯏꯗ ꯍꯥꯏꯔꯤꯕ ꯍꯨ ꯑꯗꯨꯒꯤ ꯑꯦꯟꯇꯤꯗꯣꯠꯁꯨ ꯑꯩꯅ ꯁꯥꯈꯤ ꯔꯥꯖꯦꯁ꯭ꯋꯔꯤꯅ ꯌꯥꯝ ꯆꯤꯡꯅꯅ ꯍꯪꯂꯛꯏ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯑꯦꯟꯇꯤꯗꯣꯠ ꯂꯩꯇꯦ ꯍꯥꯏꯅ ꯀꯤꯅꯔꯤꯕ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯁꯥꯏꯅꯥꯏꯗꯀꯤ ꯑꯦꯟꯇꯤꯗꯣꯠ ꯂꯩ ꯍꯥꯏꯅ ꯈꯪꯂꯤꯕ ꯅꯪꯅ ꯉꯁꯤ ꯚꯣꯄꯥꯜꯗ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯁꯥꯏꯅꯥꯏꯗ ꯍꯨ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯟꯗꯤꯌꯥꯗ ꯀꯝꯗꯧꯅ ꯂꯩꯔꯝꯂꯤꯕꯅꯣ ꯔꯥꯖꯦꯁ꯭ꯋꯔꯤꯅ ꯆꯤꯡꯅꯔꯤꯕ ꯑꯗꯨ ꯕ꯭ꯔꯥꯎꯟꯅꯁꯨ ꯈꯪꯉꯤ ꯕ꯭ꯔꯥꯎꯟ ꯍꯥꯏꯔꯛꯏ ꯑꯩꯅ ꯉꯁꯤ ꯏꯟꯗꯤꯌꯥꯗ ꯂꯥꯛꯂꯤꯕꯁꯤꯗꯤ ꯑꯇꯣꯞꯄ ꯀꯝꯄꯅꯤ ꯑꯃꯗ ꯍꯤꯗꯥꯛ ꯌꯣꯟꯅꯅꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯚꯣꯄꯥꯜꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨ ꯑꯩꯕꯨ ꯅꯪꯅ ꯆꯤꯡꯅꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯁꯦꯡꯅ ꯇꯟꯖꯥ ꯆꯥꯅꯔꯨꯕꯗꯒꯤ ꯑꯩꯁꯨ ꯏꯟꯗꯤꯌꯥꯗ ꯂꯩꯕꯅꯤ ꯏꯕꯥꯅꯤ ꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯅ ꯈꯟꯒꯦꯔꯥ ꯅꯪꯅ ꯈꯟꯅꯤꯡꯕ ꯑꯃ ꯈꯜꯂꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤꯕ ꯑꯦꯟꯇꯤꯗꯣꯠ ꯑꯁꯤ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯚꯣꯄꯥꯜꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯟꯕ ꯑꯃꯠꯇ ꯉꯝꯂꯔꯣꯏ ꯔꯥꯖꯦꯁ꯭ꯋꯔꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯈꯪꯉꯦ ꯍꯥꯏꯔꯤꯕ ꯑꯦꯟꯇꯤꯗꯣꯠ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯕ꯭ꯔꯥꯎꯟꯅ ꯍꯥꯏꯔꯛꯏ ꯑꯦꯟꯇꯤꯗꯣꯠ ꯑꯗꯨꯗꯤ ꯁꯣꯗꯤꯌꯝ ꯊꯥꯏꯑꯣꯁꯜꯐꯦꯠꯅꯤ ꯔꯥꯖꯦꯁ꯭ꯋꯔꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯒꯅꯤ ꯕ꯭ꯔꯥꯎꯟꯅ ꯍꯥꯏꯔꯛꯏ ꯏꯟꯗꯤꯌꯥꯗ ꯑꯩꯒꯤ ꯀꯝꯄꯅꯤꯗꯒꯤ ꯄꯣꯠ ꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯈꯪꯅꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯗ꯭ꯔꯒ ꯁꯞꯄ꯭ꯂꯥꯏꯌꯔ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯉꯣꯟꯗ ꯚꯣꯄꯥꯜꯗ ꯒ꯭ꯌꯥꯁ ꯂꯤꯛ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯗ ꯑꯦꯟꯇꯤꯗꯣꯠ ꯁꯥꯔꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯤ ꯒꯣꯚꯔꯟꯃꯦꯟꯠꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯇꯤꯛ ꯆꯥꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯒꯤ ꯑꯌꯥꯕ ꯍꯦꯛ ꯐꯪꯕꯒ ꯑꯩꯅ ꯁꯥꯔꯤꯕ ꯑꯦꯟꯇꯤꯗꯣꯠꯁꯤꯡ ꯑꯗꯨ ꯚꯣꯄꯥꯜꯗ ꯊꯤꯜꯂꯨꯕ ꯌꯥꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯦꯟꯇꯤꯗꯣꯠ ꯑꯁꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯀꯥꯞꯍꯧꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯍꯤꯡꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯅ ꯂꯩ ꯑꯁꯣꯝꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯀꯨꯃꯥꯋꯠꯅ ꯗꯣꯛꯇꯔꯗ ꯍꯪꯂꯛꯏ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯂꯩꯅꯥ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯤꯉꯣꯟꯗ ꯍꯥꯞꯂꯤꯕ ꯑꯥꯏ ꯗ꯭ꯔꯣꯞ ꯑꯗꯨꯅ ꯀꯔꯤꯅꯣ ꯗꯥꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯅꯥ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯁꯣꯔ ꯍꯣꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ CPR ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯋꯥꯟꯊꯗꯨꯅ ꯇꯥꯔꯛꯂꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯆꯍꯤ 30 ꯍꯦꯟꯅ ꯊꯕꯛ ꯇꯧꯔꯛꯂꯕꯤ ꯅꯔꯁ ꯑꯗꯨꯅ ꯃꯤꯍꯨꯟ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯊꯝꯂꯝꯂꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯧꯒꯠꯇꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯀꯔꯤ ꯍꯤꯗꯥꯛ ꯄꯤꯒꯗꯕꯅꯣ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯔꯁ ꯑꯃ ꯂꯥꯛꯇꯨꯅ ꯀꯨꯃꯥꯋꯠꯇ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯨꯈꯠꯂꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯊꯥ ꯀꯌꯥ ꯁꯨꯔꯕꯒꯦ ꯃꯍꯥꯛꯀꯤ ꯃꯦꯗꯤꯀꯦꯜꯒꯤ ꯆꯦ ꯆꯥꯡꯗꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯀꯨꯃꯥꯋꯠꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯈꯪꯗꯦ ꯅꯔꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯗꯥꯛꯇꯔꯗ ꯆꯦꯛ ꯆꯠꯂꯨꯕꯒꯤ ꯆꯦ ꯆꯥꯡꯒ ꯑꯃꯠꯇ ꯄꯨꯔꯛꯇꯕ꯭ꯔꯥ ꯀꯨꯃꯥꯋꯠꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯁ꯭ꯀꯨꯇꯔꯗ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯈꯤ ꯑꯗꯨꯒ ꯁ꯭ꯀꯨꯇꯔꯒꯤ ꯄꯣꯠ ꯆꯩ ꯍꯥꯞꯐꯝ ꯀꯝꯄꯥꯔꯠꯃꯦꯟꯠ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯌꯥꯎꯔꯝꯂꯤꯕ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨꯗꯤ ꯅꯐꯤꯁꯥꯒꯤ ꯗꯥꯛꯇꯔꯒꯤ ꯆꯦ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨꯗꯤ ꯀꯃꯔꯨꯗꯤꯟꯅ ꯃꯦꯠꯁꯟꯒꯤ ꯑꯣꯐꯤꯁꯇꯒꯤ ꯇꯨꯃꯤꯟꯅ ꯂꯧꯊꯣꯔꯛꯈꯤꯕ ꯇꯥꯏꯁꯟꯒꯤ ꯁꯦꯐꯇꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯁꯦꯐꯇꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯎꯕꯗ ꯀꯨꯃꯥꯋꯠꯅ ꯊꯃꯣꯏ ꯄꯦꯟꯖꯅ ꯀꯃꯔꯨꯗꯤꯟꯕꯨ ꯊꯥꯒꯠꯆꯔꯤ ꯑꯁꯣꯝꯗꯅ ꯁ꯭ꯇꯦꯁꯟ ꯔꯨꯝꯒꯤ ꯋꯦꯇꯤꯡ ꯔꯨꯝꯗ ꯂꯩꯔꯤꯕ ꯃꯄꯥ ꯃꯆꯥ ꯑꯃꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯁꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕꯗꯤ ꯍꯤꯡꯂꯔꯣꯏ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯍꯧꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯀꯥ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯃꯇꯝꯗ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯁꯤꯒꯅꯤ ꯊꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯈꯥꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯅꯅꯕ ꯍꯥꯏꯔꯕꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯔꯝꯗꯦ ꯀꯥ ꯑꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯕꯕꯥꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯦ ꯀꯥ ꯑꯁꯤꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯔꯒꯅꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯥ ꯑꯁꯤꯗ ꯁꯨꯝ ꯂꯩꯕ ꯇꯥꯔꯕꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯂꯨꯔꯒꯦ
amana amagi wada yetnarakpadagi makhoi ani khut yaunaraki phunarakpa duna maram oirakanda ka duda leiriba thongnaw amagi mingshel thukaiduna makhoi ani ka dagi mapanda tarakhi waiting room da leiriba miyoi sing aduna makhoi siba tare khanduna pakhatuna leiringai tanja asimaktada station master amadi imana makhoi myam pugodoriba train adu puduna lakhi station master na train manungdagi thongnaw adu kamdongno thugari banu haiduna larakhi station master gi makhon taba matamda express bandit amadi prasad makhoi ni na phunariba du zoklami express bandit na mahaki phuri khawdagi nomai adu loktholaduna prasad namlaga hairai station master gi mamangda nangna aigi maramda wa mai hairako matamda nangbo aina soidana maki hatkani prasana hairai nangi nomai aduna ai kiraga chatkadaba natte adubu hauji oiriba fibam machina mayam ashi lakshinnabu khanabada police amagi mathau tai maram aduna station master dadi irang asi loidriba fawa nangi maramda kemta haikiroi station master na prasad ubamaktada prasad tahairai prasad train gi bogi si hangdoklo mafam aduda mi tongnana basilo prasad su station master na hairappa matungina train gi bogi du hangdoklami station master na waiting room da chansinduna mafam adu leiriba miyoi sing adu da train da tongkhatlo haiduna hairami station manung da leiriba asona na sing adu su station master na samduna train yongnana ba puthoraki express bandit na su mama mapa leitraba angang ani dugi hinghoriba mayamba adubu manawno pa thamlamlo chatlasi haiduna kaurami masi matungda waiting room da leiriba miyoi sing adu tamna train gi bogi du da kakhalakhi tanja sida sohini su ngamboi ngamdaboi tawraduna station adu yoshilakhi sohini na ngamboi ngamdaboi tawduna lakliba adu nupi macha amana laibak fabadagi urami nupi macha aduna sohini gi manakta chensinduna makhongna chatpa ngamdaduna leiribi sohini bu poduna train yongnanaba puraknaba honarami adubu mahakti nupi machani na sohini bu puduna station yongnanaba lakpa ngamlamde angang nupi macha asigi mataw asi ubada atopa nupi macha mayam ama su chensilaktuna sohini bu train adugi manak yongnanaba pusilakhi station master di sohini ubamaktada ngakpana pik thankre mikup kharagi mamangdani mahangna sohini bu nunga yaifana palau achawa officer oyu haiduna bor pirambado aduga hojikna makhongna chatpa ngamdaduna mayamna mahakpu thangjilaktuna purakli sohini na train manung yorba matamda gyan khagara lakpa matamda station master uba matamda mahak mathwai hinglagani haiduna hamoida thajaba madi phauki mafam adu thadoktuna chananaba train tonglaba matungda train bogi da leiriba miyoi sing adugi leibada nungainanaba haiduna petromax lantern ama thalakhi petromax lantern adu mangal uba matamda bogi manungda tongliba miyoi sing aduna makhoi hinglagani haibagi asa amadi makhoi mamitta urami mathangi sinda train engine adugi train pilot ki leifam jaga aduda ima station master prasad amadi express bandit kakhalakhi aduga train thauba haurasi haiduna hainarakhi asomdana gm special hairiba train adasu Bhopal junction gi platform number 1 yongnanaba haiduna train adugi khwaidagi yangba speed atuda thauduna lakhi asomdana Gorakhpur dagi lakliba train Gorakhpur express ki maning thangba bogi da soktuna leiriba thauna faraba guard adubu atopa guard ama laktuna mahaki asokpa sing adu yanglami guard aduna sohairai Bhopal junction yogadore Bhopal yorabadi ekhoi karisu tawraroi haiduna Bhopal train station bu yorabadi mathwai hinglagani haiduna Bhopal station da asa thamli Bhopal station dana station adu thadoktuna chananabagi damaktra imana train adu start torami adubu laibak thribadi train adu start horamde imana honaba yaba honarabasu train adu start ho haiba yakhide express bandina kaidorabage haduna hanglakhi imana hairai train ge engine asi ngasi semba loibada ngairibani thauba yani natragana yaroi haiba phajana test tawdriba train ni oiragliba mataw asi ubada station master wakhalna phumbangnara maithiraba nupa ama gumna hairai akhoi mafam asidagi chatpa yararoi Bhopal junction gi mamang thangba station lomdagina gm special haiba train adu akanba speed ta thauduna lakli aduga Bhopal station gi maninglom thangba maikai dagina Gorakhpur express haiba train adu Bhopal yonanaba haiduna mahaki khwaidagi wangba speed ta thauduna lakli mathangi sinasi gas leak oikraba matung mafam aduda hinghoriba miyoi sing adugi leifam oiriba jaga aduda reporter kumawatna report taunanabagi damakta mafam aduda leiriba miyoi singa unaba laklami mafam aduda miyoi mitam chadana soinairaba miyoi singi masing yamna yami gas leak ki thaudo aduda leikidraba nupa sing adugi loinabi lukhrabi sing adu khaktagi leifam oiriba lukhrabi ngaktana leigadaba lukhrabi gi colony amasu semlami lukhrabi gi colony aduda leiriba masing yamkhraba lukhrabi sing adusu ulakli kumawatna lukhrabi amaga wari sandarami lukhrabi aduna hairi tha ahum sure sarkarna lukhrabi singda piramba pension pikidaba reporter na hairi kari maramgino pension pidribadi lukhrabi aduna hairi sarkarna haiba matung innadi akhoi mafam masida leiriba miyoi sing asigi phangpham thokpa hakki changdagi hena paisa lokthokre hai maram adunani akhoi gi pension piraktribadi lukhrabi aduna thamoi sona makha tarai laibak thiraba thodo aduda leikidraba aigi icha amadi ipuroiba adugi damaktadi makhoi gi hingnanaba hak leitabadona wangangli reporter na hairi
ꯍꯥꯟꯅꯗꯤ ꯁꯔꯀꯥꯔꯅ ꯅꯈꯣꯏꯗ ꯄꯦꯟꯁꯤꯟ ꯑꯣꯏꯅ ꯂꯨꯄꯥ ꯀꯌꯥ ꯄꯤꯔꯝꯕꯒꯦ? ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯨꯞꯅꯒꯤ ꯂꯨꯄꯥ 300 ꯄꯤꯔꯝꯃꯤ ꯊꯥ ꯑꯃꯒꯤ꯫ ꯔꯤꯄꯣꯔꯇꯔ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ, ꯀꯝꯗꯧꯅ ꯂꯨꯄꯥ 300ꯅ ꯊꯥ ꯑꯃ ꯍꯤꯡꯒꯗꯧꯔꯤꯕꯅꯣ? ꯃꯇꯝ ꯑꯗꯨꯒꯤ ꯂꯨꯄꯥ 300ꯒ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯂꯨꯄꯥ 2,000ꯒ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯅ ꯃꯥꯟꯅꯔꯤ꯫ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯤ, ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯨ ꯂꯩꯇ꯭ꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯅ ꯊꯥ ꯑꯃꯗ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 2,000ꯅ ꯏꯃꯨꯡ ꯑꯃ ꯀꯝꯗꯧꯅ ꯆꯂꯥꯏꯒꯗꯧꯔꯤ? ꯔꯤꯄꯣꯔꯇꯔ ꯑꯃꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯋꯥꯔꯤ ꯁꯥꯅ ꯂꯥꯛꯄꯅ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯐꯝ ꯑꯃ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯔꯤꯄꯣꯔꯇꯔ ꯑꯗꯨꯗꯤ ꯃꯅꯝ ꯑꯗꯨ ꯇꯥꯕꯗ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯅꯥꯇꯣꯟ ꯃꯦꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯅꯝ ꯑꯗꯨꯅ ꯍꯦꯟꯃꯟꯈꯤꯕꯅ ꯂꯣꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯈꯨꯔꯝꯃꯤ, ꯔꯨꯃꯥꯜ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯅꯥꯇꯣꯟ ꯃꯦꯜꯂꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯔꯤꯄꯣꯔꯇꯔꯗ ꯍꯥꯏꯔꯛꯏ, ꯁꯍꯔ ꯑꯁꯤꯗꯗꯤ ꯍꯨ ꯆꯦꯟꯕ ꯒ꯭ꯌꯥꯁ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯥꯏꯊꯣꯛꯈ꯭ꯔꯦ, ꯃꯐꯝ ꯑꯁꯤꯗ ꯍꯨ ꯆꯦꯟꯕ ꯒ꯭ꯌꯥꯁ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯍꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯔꯝ ꯅꯂꯥꯁꯤꯡꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥꯝꯇꯅ ꯁꯦꯝꯕꯤꯗ꯭ꯔꯤ, ꯃꯔꯝ ꯑꯗꯨꯅ ꯗ꯭ꯔꯦꯟ, ꯁꯤꯋꯦꯖꯀꯤ ꯄꯥꯏꯞꯇꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯁꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯅꯝ ꯅꯝꯊꯤꯔꯕ ꯁꯣꯔꯣꯛ ꯃꯇꯦꯛ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨ ꯍꯨ ꯆꯦꯟꯕ ꯒ꯭ꯌꯥꯁ ꯑꯗꯨꯅ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯊꯝꯂꯝꯕꯤ ꯅꯨꯄꯤꯁꯤꯡ, ꯂꯨꯈ꯭ꯔꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯂꯩꯐꯝꯅꯤ, ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯒꯤ ꯀꯣꯂꯣꯅꯤꯅꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕꯤ ꯃꯔꯥꯏꯕꯛ ꯐꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯈꯔꯗꯤ ꯃꯈꯣꯏ ꯃꯆꯥꯁꯤꯡ ꯑꯗꯨ ꯑꯇꯣꯞꯄ ꯁꯍꯔꯗ ꯊꯕꯛ ꯐꯪꯂꯛꯄꯗꯒꯤ ꯃꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯌꯨꯝ ꯍꯣꯡꯗꯨꯅ ꯑꯇꯣꯞꯄ ꯁꯍꯔꯗ ꯂꯩꯅꯅꯕ ꯆꯠꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯀꯅꯥꯅ ꯃꯣꯠꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯍꯥꯏꯔꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯊꯣꯛꯇꯨꯅ ꯁꯥꯟꯅꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯒꯤ ꯃꯆꯥ ꯑꯗꯨꯗꯤ ꯆꯍꯤ 11-12ꯒꯤ ꯃꯤꯑꯣꯏ ꯃꯤꯇꯝ ꯆꯥꯗ꯭ꯔꯕ, ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯏꯅꯥꯏꯔꯕ, ꯃꯁꯥ ꯃꯇꯣꯝꯗ ꯆꯠꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯖꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯕ ꯑꯉꯥꯡ ꯑꯃꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ, ꯑꯉꯥꯡ ꯑꯁꯤꯅ ꯃꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯍꯨ ꯆꯦꯟꯕ ꯒ꯭ꯌꯥꯁ ꯑꯗꯨ ꯃꯃꯥꯒꯤ ꯃꯁꯥꯗ ꯆꯪꯈꯤꯕꯒꯤꯅꯤ꯫ ꯔꯤꯄꯣꯔꯇꯔ ꯀꯨꯃꯥꯋꯠꯀ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯌꯨꯅꯤꯌꯟ ꯀꯥꯔꯕꯥꯏꯗ ꯐꯦꯛꯇꯔꯤꯗ ꯊꯕꯛ ꯇꯧꯔꯝꯕ ꯀꯃꯔꯨꯗꯤꯟꯒꯤ ꯅꯨꯄꯤ ꯅꯐꯤꯁꯥꯅꯤ꯫ ꯅꯐꯤꯁꯥꯗꯤ ꯒ꯭ꯌꯥꯁ ꯂꯤꯛ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯃꯥꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯝꯕ ꯃꯥꯛꯁ ꯑꯗꯨ ꯎꯞꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯒ꯭ꯌꯥꯁꯀꯤ ꯃꯥꯛꯁ ꯑꯗꯨ ꯃꯆꯦꯠ ꯑꯃ ꯁꯦꯒꯥꯏꯕꯗꯒꯤ ꯍꯨ ꯆꯦꯜꯂꯕ ꯒ꯭ꯌꯥꯁꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯥꯛꯁꯀꯤ ꯃꯅꯨꯡꯗꯁꯨ ꯈꯔ ꯆꯪꯈꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯑꯁꯨꯛ ꯃꯤꯑꯣꯏ ꯃꯤꯇꯝ ꯆꯥꯗꯅ ꯄꯣꯛꯂꯛꯂꯤꯕꯁꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯤ ꯚꯣꯄꯥꯜꯗ ꯒ꯭ꯌꯥꯁ ꯂꯤꯛ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ꯫ ꯔꯥꯖꯦꯁꯣꯔꯤ ꯃꯤꯁꯇꯔ ꯕ꯭ꯔꯥꯎꯟꯒ ꯎꯅꯔꯨꯔꯕ ꯃꯇꯨꯡꯗ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯑꯃꯗ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯦꯗꯥꯝꯕꯨ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯣꯏꯊꯤ ꯊꯤꯔꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯦꯗꯥꯝꯗꯤ ꯊꯤꯕ ꯐꯪꯗꯦ꯫ ꯃꯦꯗꯥꯝꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯗꯕꯤꯗ ꯂꯥꯛꯄꯒꯤꯗꯃꯛꯇ ꯃꯦꯗꯥꯝꯅ ꯁꯥꯎꯕꯤꯔꯣꯏ꯫ ꯔꯥꯖꯦꯁꯣꯔꯤꯅ ꯍꯥꯏꯔꯛꯏ, ꯅꯪ ꯀꯅꯥꯅꯣ? ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯃꯤꯡ ꯃꯤꯔꯖꯥ ꯀꯧꯏ꯫ ꯔꯥꯖꯦꯁꯣꯔꯤꯅꯁꯨ ꯁꯛ ꯇꯥꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪ ꯀꯅꯥꯅꯣ? ꯑꯩꯗꯤ ꯃꯤꯔꯖꯥ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯈꯪꯗꯦ꯫ ꯃꯤꯔꯖꯥꯅꯁꯨ ꯃꯁꯛ ꯇꯥꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁ ꯑꯃꯗ ꯅꯤꯡꯈꯥ ꯇꯝꯅ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯆꯠꯄ, ꯑꯗꯨꯒ ꯆꯪꯅꯤꯡꯕ ꯃꯐꯝꯗ ꯆꯪꯕ ꯉꯝꯂꯤꯕ, ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯃꯔꯛꯇ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯤ ꯃꯦꯗꯥꯝꯒ ꯎꯅꯅꯤꯡꯕ ꯃꯇꯝꯗ ꯎꯅꯕ ꯉꯝꯂꯤꯕ ꯃꯤ ꯑꯩꯁꯦ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯣꯏꯔꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯅꯥꯄꯜꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯔꯖꯥꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯑꯦꯂꯦꯛꯁ ꯀꯧꯕ ꯅꯨꯄꯥ ꯑꯃꯗ ꯃꯦꯗꯥꯝꯅ ꯑꯌꯥꯕ ꯄꯤꯔꯗꯨꯅ ꯑꯦꯂꯦꯛꯁꯅ ꯁꯣꯗꯤꯌꯝ ꯊꯤꯑꯣꯁꯜꯐꯥꯏꯗ ꯍꯥꯏꯔꯤꯕ ꯑꯦꯟꯇꯤꯗꯣꯠ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯀꯗꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯁꯥꯏꯅꯥꯏꯗ ꯄꯣꯏꯖꯅꯤꯡ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕ ꯍꯤꯗꯥꯛꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯤꯗꯥꯛ ꯑꯁꯤ ꯚꯣꯄꯥꯜꯒꯤ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯁꯤ ꯂꯥꯌꯦꯡꯅꯕꯗ ꯁꯤꯖꯤꯟꯅꯕ ꯇꯥꯔꯕꯗꯤ ꯄꯥꯎ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕ ꯀ꯭ꯂꯥꯏꯟ ꯑꯁꯤꯗ ꯑꯁꯣꯛꯄ ꯌꯥꯝꯅ ꯂꯥꯛꯀꯗꯧꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯀ꯭ꯂꯥꯏꯟ ꯑꯗꯨꯅ ꯃꯦꯗꯥꯝꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯊꯣꯛꯄ ꯈꯨꯗꯣꯜ ꯑꯃ ꯄꯤꯔꯛꯂꯤ ꯍꯥꯏꯗꯨꯅ ꯁꯨꯏꯠꯀꯦꯁ ꯑꯆꯧꯕ ꯑꯃ ꯔꯥꯖꯦꯁꯣꯔꯤꯗ ꯄꯤꯔꯝꯃꯤ꯫ ꯔꯥꯖꯦꯁꯣꯔꯤꯅ ꯁꯨꯏꯠꯀꯦꯁ ꯑꯗꯨꯗ ꯃꯈꯨꯠ ꯊꯝꯂꯒ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯀ꯭ꯂꯥꯏꯟꯒꯤ ꯃꯕꯨꯛꯆꯦꯜ ꯆꯥꯎꯕꯁꯦ ꯎꯕꯗ ꯑꯩꯗꯤ ꯄꯦꯜꯂꯦ꯫ ꯑꯩꯁꯨ ꯅꯪꯒꯤ ꯀ꯭ꯂꯥꯏꯟꯗ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯉꯤ꯫ ꯃꯤꯔꯖꯥꯅ ꯍꯥꯏꯔꯛꯏ, ꯃꯦꯗꯥꯝꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕꯤꯔꯛꯎ, ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯅ ꯁꯣꯏꯗꯅꯃꯛꯀꯤ ꯊꯨꯡꯍꯟꯕ ꯉꯝꯒꯅꯤ꯫ ꯔꯥꯖꯦꯁꯣꯔꯤꯅ ꯍꯥꯏꯔꯛꯏ, ꯁꯨꯏꯠꯀꯦꯁ ꯑꯁꯤ ꯄꯨꯗꯨꯅ ꯈꯔ ꯊꯨꯅ ꯅꯪꯒꯤ ꯀ꯭ꯂꯥꯏꯟ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯣ, ꯑꯗꯨꯒ ꯅꯪꯒꯤ ꯀ꯭ꯂꯥꯏꯟꯗꯣ ꯃꯥꯅ ꯐꯅ ꯂꯣꯠꯇꯨꯅꯁꯨ ꯆꯦꯟꯐꯝ ꯂꯩꯔꯔꯣꯏ ꯍꯧꯖꯤꯛꯇꯤ꯫ ꯑꯗꯨꯒ ꯃꯤꯔꯖꯥ, ꯅꯪꯁꯨ ꯃꯊꯪ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯕꯗꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯊꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯔꯖꯥꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯤꯡꯗꯣ ꯃꯤꯔꯖꯥ ꯀꯧꯗꯦ, ꯑꯩꯕꯨ ꯐꯥꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯃꯤꯡ ꯑꯁꯦꯡꯕ ꯈꯪꯅꯅꯕ ꯍꯥꯟꯅ ꯍꯣꯠꯅꯈꯣ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯥꯖꯦꯁꯣꯔꯤꯅ ꯖꯔꯃꯅꯤ ꯑꯦꯝꯕꯦꯁꯤꯒꯤ ꯅꯨꯄꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯦꯝꯕꯦꯁꯤꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯦꯂꯦꯛꯁ ꯃꯈꯣꯏ ꯑꯅꯤ ꯍꯤꯗꯥꯛ ꯄꯨꯗꯨꯅ ꯃꯤꯅꯤꯠ 15ꯒꯤ ꯃꯅꯨꯡꯗ ꯐ꯭ꯂꯥꯏꯠ ꯇꯣꯡꯂꯒ ꯂꯥꯛꯂꯒꯅꯤ꯫ ꯃꯊꯪꯗ ꯑꯦꯂꯦꯛꯁꯅ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯁꯣꯗꯤꯌꯝ ꯊꯤꯑꯣꯁꯜꯐꯥꯏꯗꯁꯤꯡ ꯑꯗꯨ ꯄ꯭ꯂꯦꯟꯗ ꯍꯥꯞꯅꯕ ꯂꯣꯗꯤꯡ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ, ꯑꯗꯨꯒ ꯑꯦꯌꯔꯄꯣꯔꯠꯀꯤ ꯒꯥꯔꯗ ꯑꯗꯨꯗ ꯆꯦꯛꯁꯤꯟꯅ ꯇꯧ, ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯦꯌꯔꯄꯣꯔꯠꯀꯤ ꯒꯥꯔꯗ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯑꯁꯤ ꯀꯦꯃꯤꯀꯦꯜ ꯉꯥꯛꯇ ꯃꯥꯜꯂꯤ, ꯑꯩꯈꯣꯏꯗꯗꯤ ꯁꯣꯛꯂꯣꯏꯗꯕ꯭ꯔꯥ? ꯑꯦꯂꯦꯛꯁꯅ ꯍꯥꯏꯔꯛꯏ, ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯁꯤꯗꯤ ꯍꯛꯆꯥꯡꯗ ꯀꯔꯤꯁꯨ ꯁꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯃꯤ ꯂꯥꯌꯦꯡꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯀꯦꯃꯤꯀꯦꯜ ꯉꯥꯛꯇꯅꯤ꯫ ꯑꯁꯣꯝꯗꯅ ꯃꯤꯁꯇꯔ ꯃꯦꯠꯁꯦꯟꯅ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯂꯩꯔꯤꯕ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨ ꯃꯔꯨ ꯑꯣꯏꯕꯁꯤꯡ ꯈꯜꯂꯒ ꯁꯦꯒꯥꯏꯔꯝꯃꯤ꯫
Tanja asida Kumawatna call tawraktuna hairei noigi company na soibadagi thokliba misi mina asibu nakoigi naral thaidokpa yananabagidamakta thabak suriba sinmisingda taisinanaba nakoina silibado aisu khangi nakoina hojik toriba plan adu mai karisu pakloi maramdi nakoigi factory aduda sahi ani gi mamangda lakhiba taisan hariba nupa adugi safety report adu aigi khutta leire Kumawana amusu makha tarai taisan gi report matung inadi nakoigi factory da puthokliba carbide amadi atei chemical sing adu hakchang suningai oiba ngaktani hairi adubu report asi khangna nakoina karisu tawkide sinmi singi phananabagi damakta maram aduna nakoina Prithvi kachin amada lotuna leikhrabasu nakoibu phangnanaba thiraga nakoibu dandi soidanamaki pigani haujikti nakoi chenpham leiraroi Mesena harai nangna pairiba report adu 1982 gi report ki copy natabra reporter aduna su yamna chawthokna mani hairakhi wahai asi taba matamda Mesena source aning tanu khondokladuna harai aidi nangna pairiba report adu asengba report ki copy ra haiduna pakhatlorabani nangna pairiba report adu ki copy page number 78 tu paraga yengu reporter aduna su hathu page number 78 tu phaktoktuna parami Mesena mahak hinglagani haiba matagum hairai nangna hojik pairiba report adudi ani suba taisan gi report ni ahanba taisan gi report ta soire hairiba asoiba singadu semdokhre haiduna piba report ni maram aduna hojik nangna pairiba report aduna ekhoi gi factory amadi company da karisu akaiba piroi company asibu miyam gi asawbadagi kangadoriba report ni nangna hojik pairiba report adudi wahai asi taba matamda kumawa subab tarakle company amadi factory aduna lana henkiba report adugi copy oiramle hojik kumawa na pairiba report ado report asi lauthona bu honabagi damakta mathwai thakraba Commemorating na hona jaramba pumba aremba haibado oikre reporter kumawa su lok yamna kanna khuba horakhi mathangi chinda police gari amana Bhopal station manakta mi ahingba leiribra haiduna koithi thirami driver adudi manaton amadi machimbanda fine yasinduna leiri driver aduna torch kaptuna yengluba matamdadi alapada siduna tariba miyoi singi maraktagi ahingba nupa amana ngamboi ngamdaboi tawraduna masa lenglibadu urakhi driver aduna ada ahingba ama leire laururasi haiduna hairami adu mahaka lakminariba partner sing adudi gas ki mayaina loinamak siduna leramle tanja sida police ki radio da paw sumna hairakhi Bhopal train junction da mathwai hingduna lotuna leiriba miyoi sing adu kannanabagi damakta itar sidagi relief train ama lakadauri Pawasi athuba matamda station aduda leiriba miyoi singda pirucho maya maraktagi hinghoriba police aduna su station yongnanaba mahaki gari du yamna kanna thauki adubu laibak thibadi gari edu yumma mada thengenduna mai chakhi asomdana hu chenba gas tagi hinghoraba miyoi sing adu puduna lakadoriba train adugi manungda mathwai hingnanaba lotuna leiriba miyoi sing aduna hainari Karigumba aikoina mafam asida train asum khamduna leiba tarabadi Gorakhpurdagi lakadoriba train aduna aikoida soidaramaki thomjilaklagani aikoi loina siragani asomdana train pilot ki kaada leiriba Prasana station master da hanglai sar hojik kari tawgani express bandin harai train gi maningda phamliba miyoi sing asida hojik train thoba yararoi nakhoisu nakhoi gi thopa chatkhro aikoisu thawai hingnanaba chen khrage haiduna hairaga loire station master na sor mapung phana honba ngamboi ngamdaboi toroduna harai aina ngasi fawa sahi tara hena nongmata fajana tumba ngamdaba makai station asida thabak toratlibasi nongma aina duty toringeda sumnatagi sahi nipan khakta ngaijariba nupa macha amana aigi mangda sanaduna lerami adubu ikhang khangodana aikoina tongliba train adu accident thokhi accident aduda aigi khongda yamna sathina thokhi aduga aigi imangda sanaduna leiriba angang adudi accident aduda sokpadagi mahaksu train gi yot machai amada yanduna lerami mahaki mathwai kanbiyu haiduna engonda hairakhi station master na mamita mapi ira cheladuna yamna ningamdana hairakhi aina aigi asokpa adugi chaina khangba ngamdabadagi sumnatagi mikup amatang kaithoktuna aigi asokpadu yengluba matamdadi aigi imangda yotchai amada yanduna mathwai hengnanaba yamna kanna khona jariba angang adu yotchai aduda yanba ngamdabadagi mahaki mathwai kanbiyu haiduna engonda kanna lauramlaba matungda angang adu aigi mitmangmaktada turelda tasinki sumnagi angang amagi mathwai kanba ngamhaudaba adugi damakta ngasi phawba aina ahing tumba ngamdana leiri adubu ngasi aigi train asida miyoi chama hena leiri Makhoibu aina kanba ngamhaudrabadi ai kari oigani haibado ai khangba pamde station master na amaksu kapladuna mahaka leminaraba miyoi sing aduda hairai nakhoina mafam ase thadoktuna thawai hingnanaba chen ge hairabasu haujikti aina nakhoibu amata thinglaroi adubu aina hingliba makhaidi mafam ase thadoktuna mafam asida leiriba miyoi sing asibu makhoi matomda hundoklamlaga chatpa haibadudi aidi chatlaroi asumna thawai wana leiringe matamda station master na hairai train ama lakpagi makhol tai driver gi kada leiriba makhoi hum chenthorei express bandin hairei train manungda leiriba miyoi sing asi kauthoklasi aduga lakliba train asida tonglaga mafam asi thadoktuna yamna thuna chatkrasi
Station Master na harai lakliba train asi Gorakhpur Express ni station asida soidanamaki khangani. Adubu train asi tongduna lakliba miyoi sing adudi mafam asida hu chenba gas leire habasidi khanglam loi. Maram aduna train aduna mafam asida khamba tarabadi miyoi asi ana yamna yawgadawri. Asi anagi masing asi khara da orabasu hantanabagi damakta train gi pilot aduda mafam asida habadi station asida khudong thiningai oba pot leire haduna harna warning piba amadi darkar tai. Train ki pilot ta warning piraba matungda train adu station asida khamandana speed taptha halaga akhoi gi Bhopal station da leiriba miyoi sing asi train adu da tonghanduna mafam asidagi chatkibadi yagani. Maram aduna hauji khwaidagi maru oiribadi train ki pilot asida warning piba aduni. Wahai asi taba matamda Prasana harai sar ayoina chalaga train ki pilot ta warning pirurage. Prasana station master da munna yengladun harai Miyoi ba magi punsida masana tawjakhiba aranba singadu sengdokchanaba sumthokchanabagi tanja ama ishwarna pirai haina sarna aingonda tattana haikibado ngasidi aigi asoyib singadu sumthokchanaba tanja adu yorakle. Station master na mamitta yamna ningamdabaga loinena Prasad ta nungsina yengladuna harai Prasad ibani thabak tominaba matamda aina nungonda ngangkiba chaikiba singado nang aibu waraunuko. Station master na mu imat kaurai Imana harai sar aina tawgadaba thaba adu ai bab tare lakliba train asi station asida khamdanaba green signal adu ai tawrurage. Imana chalamdaida mamittagi mapi ra cheladuna station master harai sar lakliba train asida aibu unanaba nupi ema macha nupi ani puduna aibu thiba soidana lakani makhoibu sarna tekta kaidana thambiyu makhoida pakhatanabagi damakta ima mafam asida yamna thuna lakani haina su haibiyu. Station master magi order matungina train manung da yariba miyoi sing adu kannanabagi damakta magi thabak tawba chatkriba sing aduda yamna ningamdana mamitta mapi ira cheladuna yengduna leiri. Maramdi station master su khangi mahaki yathang matungina chatkriba miyoi ani edo amuk hana halakani natragana halaklaroi habase. Masigi matungda station master na mahaki manakta police ki dress setuna leiriba express bandit ta onsinduna harai Constable nangding asi station asida nasagi oijaba amagi damakta lakhiba nattabra express bandit. Station master na mahaki asengma masa adu khanglamba matamda express bandit ti yamna angak pa habada oikhi. Station master na mahaki maming hanglakhi express bandit aduna su mahaki maming Balwan Yadav kawi hairakhi. Station master na harai Balwan nangdi police khudemangna phagani haduna tanariba express bandit ni haiba ai khangi. Ngasisu nang aigi station asibu lut tonanaba lakhibani haibadasu ai khangi. Adubu mafam masida lairiba miyoi sing ase nangi mateng yaudrabadi makoi hingba ngamnaroi. Maram aduna aina train asida yauriba miyoi sing asi kannanaba honaba matamda police sasinaduna aigi station asida laklaga aibu namthak toraga lut tawba lakliba nangna aina miyama sibu kanba matamda nangna su aigi mateng pangakani haina aina thajai. Balwan mahaki punsida kanamtana mahakpu thajaraktri mangonda kanamtana thajaba thamnaktri. Adubu ngasidi Balwan mahak huranbani khangna station master na mangonda thajaba thamli. Station master adugi thamoi senglaba mataw adu ubada Balwan su masagi kemta khanthaba tawrudana station master na mi kannanaba honariba mataw aduda huranba mahak nasu mahaki mathwai pamudana station master gi mateng panglagani hairi. Asomdana Gorakhpur Express ta pilot adugi ka manungda atopa guard amana changlakhi masada su I pungtai tairi guard adudi pakhatpana su loire. Pilot aduna hanglai kari tawrabage nangna adukina nasa thaktak niktuna leiribado. Guard aduna yamna khina harai atopa maningda leiriba guard adudi mifatta sing aduna thangna thinbadagi gyan mangduna tahori. Train pilot aduna harai Bhopal junction hairiba station adu yaugadore mafam adu yauragadi aikhoigi thawai soidanamaki hinglagani. Pilot aduna su mahaki train adu Bhopal da athuba matamda yaunanaba haduna speed yamna yangna thaurakhi. Asomdana Bhopal station da station master na microphone da Gorakhpur Express tongduna lakadoriba miyoi sing aduda wa khara hainanaba sem saduna leiri. Asomdana Prasad na lakliba train adu speed taptha hananaba haduna signal tonanaba sem sari detonator kaya mafam chana thamli. Prasati masasu chawbanina ngasaidagi machin amadi manaton mensinduna kochen chenba matamda sor mapung phana khonba ngamlamde. Adubu Prasadna mahaki tawgadaba mathau tawba loirakpa matam aduda sor honba ngamdabadagi manaton amadi machinda yeliba phigidu lokthokduna amuktang sor sangna chingchili. Prasad hugi mayai aduna train talida siduna takhre. Train adusu station yoksilakpa matamda Prasadna thamlamba signal sing adugi mapaya yoksilakpa matamda detonator sing adu pokhairakhi. Signal fangmada train ki pilot aduna train adugi speed tu taptha halami.
Gorakhpurdagi lagliba train adu imana khamlamliba train adugi hek maningda chap chana lepki train asi hek khamlakpaga station master na Gorakhpur Express da tongliba miyosing nakoi makhara kumtharakanu train manungda thong thonau tingjinduna layu haiduna microphone da hanna lauthorakhi asomdana GM special ju Miss Road hairiba station adu yokshilakadore Miss Road asi khara thuna lantho horusi speed yangna thokalo haiduna mahaki driver hairami GM na Miss Road station yokshilakpa matamda signal green nganduna lerami madu uba matamda driver adu su speed yang thaujalakhi asomdana railways ki headquarter da Miss Road ki station master na GM special hairiba train adu mahaki station tamna yamna kanna thaujalakli haiduna pau pirakli official amana hairi GM hairiba ne pa do wa fazana wari sanaba yadabani GM special na Miss Road hairiba station adu lanthok tanabagi damakta khudak asida pau piko pau phanglaba matungda Miss Road ki station master tholaktuna signal tawdoriba pa adu da green machu gi signal adu muthalo red machu gi signal thalo train amata lahalaganu asomdana GM special gi driver aduna angangba machu gi signal urapka matamda train khamge tawi adubu GM na makhut pha aduna train khamhande kanna thaujalu haiduna inge tawrakhi maramdi GM special na Miss Road lanthokpa ngamdaba tarabadi Bhopal da leiriba miyoi sing adu sungsoi soidena siragani station master su GM special na khongjel yang na thaujalakliba du uba matamda asumna lawrai train track sindo siding lom do ena lambi pikro asomdana GM special ju siding lom da lambi change tawdinga da kanna thaujalakhi adubu laibak thibadi siding lom da change tawkibaduna hankre GM special upai later duna break khanduna Miss Road ta lepataki asomdana Rajeshwari na Rati Pandebu Bhopal junction yaunaba chathalu mahaki train aduda railway gi miyoi kaya doctor kaya atai personal kaya ama volunteer tawduna yaukhibani haiki aduba railway minister na hairi makhoi sing aduda aso open thokpa tarabadi daita pugadoribasi nangna nate ainani Rajeshwari na hairi khudong thibadi thokningai oidre Bhopal da sandokliba hu dugi antidote leire railway minister di yamna ingna tamna hairi Germany gi nupa aduna saba antidote adura Rajeshwari na ingangang na hairi sardi antidote asigi maramda khanadi hauna khangbra railway minister na hairi loina khangi mi loina ma khangna bangaktani Alex Brown hariba Germany machado magi mathakta case ama leramne aduna mahakpu khudak asida mayumda thinna ba hauji phaduna airport tamna pukhrabani Rajeshwari su khangle masi punamak kanana silakpano haiba Mirza Sasin aduna lakpa nupa aduna silakpa ngaktani Rajeshwari na hairi Rati Pandey ga loina na chatkiba sing aduda doctor mayam yawbani aduga Brown gi mukhutana antidote mayam ama leire chatkiba doctor sing aduna Bhopal yoba matamda antidote sing adu kappa tarabadi Bhopal gi miyoi sing adu khara da oirabasu kanba ngamgani railway minister na hairi Rajeshwari nang leiba asigi achauba official singi manungda amani maram aduna leiba amagi wa khanaba matamda micham amagumna khanganu foreign da leiba nupa amana antidote lei hairaga test tawjaba hida adu kamdongna ekhoi gi citizen da kapkadoribano asomdana Bhopal junction da station master na train dagi makha kumtharakanu haiduna hanna lawba tarabasu kanamtana taramde makhada loina kumthana rakhi express bande su makhada kumtharaliba passenger sing adu train manung da changwa haiduna insilami aduga thong thongnau hangdoktuna leiriba passenger sing adu buna thong thongnau thingjalo haiduna kochin chenduna passenger mayam adu da hairami asomdana imana Gorakhpur Express hairiba train adu mafam asi thadoktuna chatkhro haiduna green signal tawrakhi station master na hairi ima yamna fare mafam asi da laklo nangi family miyo sing adu thiru lao mathangi sinda station master na train pilot leifam ka adu da changlakhi aduga hairi mafam asida hu chelaba gas sandorakle maram aduna train asi mafam asida kuina khamba yaroi khudak asida chatlo nangi train da miyoi lising ama hena yauri aduga nangi mamangda leiriba bogi asidana miyoi chama hena yauri makhoi sing asigi mathwai hinna ba gidamakta athuba matamda mafam asida hadoktuna chatlasi train pilot na hairi train gi matam nattabida kamdongna chatkadoribano station master na mahaki furi khawdigi Gorakhpur Express hairiba train adu mahagi chatkadaba matam yaudringi mamangda chatnanaba ayaba pibagi order chi adu pirakhi masigi matungda station master na hairi nangi train asigi mamangda leiriba akhoigi bogi asi nangi train sida samjilakhige hek samjinba loibaga train asi thauduna chatkadabani asomdana express bandit na mapanda leiriba miyoi sing adu train thaugadore haiduna makhoi sing adu train manungda chango haiduna koilaw larami train manungda insilami asomdana station master na makhoigi mi khara yoriba train bogi adu Gorakhpur Express hairiba train adu da samjilami adubu station master na train adu samjinba loirakpa matamdadi ngasai Bhopal da lai khurumba lakhiba miyoi sing adu mathwai hingnana ba haiduna train tonghonabagidamakta station tamna chensinnarakhi train mi pik thana puduna lakliba train aduda lai khurumba chananaba lakliba miyoi sing adasu channanaba haiduna train manungda krik inaba makai kakhatnarakhi masigi matungda station master na Gorakhpur Express ki pilot adugi manakta laktuna hairi pilot minute ahum gi matungda train asi kanasu ngaidana mafam asidagi thauduna chatkadabani mapandagi nauna chensilakliba miyoi sing asi kakhatpa ngamnanabagidamakta minute ahum simadi ngaibiro station master na train thauba horamdagi horon yamna hauna khonglakhi mathangda station master makhon taba makai lakliba mayam sing adu train thaugadore kakalo haiduna koilaw lawrami
ꯑꯗꯨꯕꯨ ꯁꯣꯔ ꯃꯄꯨꯡ ꯐꯥꯅ ꯍꯣꯟꯕ ꯉꯝꯗꯕꯅ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯁꯤꯡ ꯑꯗꯨ ꯄꯠ ꯄꯠ ꯇꯠꯂꯝꯃꯤ ꯃꯌꯦꯛ ꯁꯦꯡꯂꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯑꯔꯣꯏꯕ ꯄꯥꯝꯕꯩ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯌꯦꯠꯁꯤꯜꯂꯤꯕ ꯔꯨꯃꯥꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯔꯦꯐ꯭ꯔꯤ ꯂꯧꯊꯣꯛꯂꯒ ꯈꯣꯡꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯠꯇ ꯍꯥꯏꯔꯛꯏ ꯇ꯭ꯔꯦꯟꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯀꯥꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯆꯪꯍꯟꯈ꯭ꯔꯣ ꯑꯗꯨꯒ ꯇ꯭ꯔꯦꯟ ꯃꯅꯤꯡꯂꯣꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯅ ꯌꯦꯡꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯆꯠꯈꯤ ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯅ ꯍꯨ ꯌꯥꯎꯕ ꯅꯨꯡꯁꯤꯠ ꯍꯣꯟꯖꯜꯂꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯊꯔꯛꯈꯤ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯃꯁꯥ ꯃꯇꯣꯟꯗ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯗꯗꯨꯅ ꯂꯩꯃꯥꯏꯗ ꯃꯌꯥꯝ ꯃꯔꯛꯇ ꯇꯨꯁꯤꯟꯈꯤ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯇꯨꯁꯟꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯋꯥꯀꯤ ꯇꯣꯀꯤꯗꯨꯁꯨ ꯇꯥꯍꯧꯈꯤ ꯋꯥꯀꯤ ꯇꯣꯀꯤ ꯑꯗꯨꯗꯤ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯠꯅ ꯈꯨꯜꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗ ꯆꯪꯁꯤꯜꯂꯛꯄ ꯂꯦꯞꯇ꯭ꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯥꯖꯦꯁꯣꯔꯤꯅ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯗꯨ ꯔꯇꯤ ꯄꯥꯟꯗꯦꯗ ꯇꯝꯂꯝꯃꯤ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯊꯣꯛꯂꯛꯇꯨꯅ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯄꯥꯏꯂꯣꯠꯇ ꯍꯥꯏꯔꯛꯏ ꯏꯟꯖꯤꯟ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯍꯧꯔꯣ ꯑꯩꯈꯣꯏ ꯆꯠꯂꯒꯗꯕꯅꯤ ꯃꯤꯁ ꯔꯣꯗꯀꯤ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯍꯥꯏꯔꯛꯏ ꯁꯥꯔꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯍꯟꯈꯤꯅꯨ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯔꯗꯔ ꯑꯃ ꯂꯩꯔꯤ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯕꯨ ꯀꯝꯗꯧꯅ ꯊꯤꯡꯒꯗꯧꯔꯤꯕ ꯅꯪꯒꯤ ꯁ꯭ꯇꯦꯁꯟ ꯑꯁꯤꯗꯗꯤ ꯔꯦꯜꯋꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁꯀꯤ ꯃꯤꯑꯣꯏ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯀꯟꯁꯇꯦꯕꯜ ꯑꯁꯤꯗꯤ ꯑꯩꯒ ꯂꯣꯏꯅꯅ ꯚꯣꯄꯥꯜꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ GM ꯁ꯭ꯄꯦꯁꯤꯌꯦꯜꯗ ꯑꯈꯟꯅꯕ ꯄꯥꯎ ꯑꯃ ꯂꯥꯛꯈꯤ ꯄꯥꯎ ꯑꯗꯨ ꯕꯦꯅꯦꯗꯤꯛꯅ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔꯗ ꯄꯤꯔꯛꯄ ꯄꯥꯎꯅꯤ ꯕꯦꯅꯦꯗꯤꯛꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯍꯧꯖꯤꯛꯇꯤ ꯔꯦꯜꯋꯦ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯚꯣꯄꯥꯜ ꯆꯠꯅꯕ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛ ꯊꯤꯡꯖꯤꯟꯕ ꯇꯥꯔꯕꯁꯨ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯩꯔꯤꯕ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯁꯤꯡꯗꯒꯤ ꯚꯣꯄꯥꯜꯗ ꯂꯩꯔꯤꯕ ꯔꯦꯜꯋꯦꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯕꯨ ꯀꯜꯂꯨꯒꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯀꯌꯥꯗꯒꯤ ꯚꯣꯄꯥꯜ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯇ꯭ꯔꯦꯟ ꯀꯌꯥ ꯊꯧꯖꯤꯜꯂꯛꯂꯤ ꯁꯥꯔꯅ ꯚꯣꯄꯥꯜꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯀꯟꯅꯅꯕ ꯆꯠꯄ ꯃꯇꯝꯗ ꯔꯦꯜꯋꯦ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯊꯤꯡꯉꯤ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯔꯦꯜꯋꯦꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯁꯥꯔꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯈ꯭ꯔꯕꯅꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯔꯦꯁꯀ꯭ꯌꯨ ꯁ꯭ꯇꯥꯐꯁꯤꯡ ꯃꯦꯗꯤꯀꯦꯜ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯁꯥꯔꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯒꯅꯤ ꯍꯥꯏꯗꯨꯅ ꯚꯣꯄꯥꯜ ꯇꯝꯅ ꯊꯧꯈ꯭ꯔꯕꯅꯤ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯐꯥꯎꯖꯔꯝꯃꯤ ꯃꯍꯥꯛꯀꯤ GM ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯅꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯚꯣꯄꯥꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯜꯂꯨꯅꯕꯒꯤꯗꯃꯛꯇ ꯚꯣꯄꯥꯜ ꯇꯝꯅ ꯊꯧꯈꯤ ꯑꯁꯣꯝꯗꯅ ꯒꯣꯔꯥꯈꯄꯨꯔ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯗ꯭राꯏꯚꯔꯅ ꯍꯥꯏꯈꯤꯕ ꯃꯇꯝ 3 ꯂꯣꯏꯔꯗꯨꯅ ꯇ꯭ꯔꯦꯟ ꯊꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯔꯣꯏꯕ ꯍꯣꯔꯣꯟ ꯑꯗꯨ ꯈꯣꯡꯂꯛꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯤ ꯂꯥꯛꯄ ꯂꯦꯞꯂꯝꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯨꯡꯗ ꯐꯝꯕ ꯆꯜꯂꯔꯣꯏ ꯈꯪꯂꯗꯨꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯍꯥꯏꯔꯛꯏ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯒꯥꯔꯗꯅ ꯂꯩꯒꯗꯕ ꯀꯦꯕꯤꯟ ꯑꯃ ꯂꯩꯕꯅꯤ ꯀꯦꯕꯤꯟ ꯑꯗꯨꯗ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕꯅꯤ ꯀꯦꯕꯤꯟ ꯑꯗꯨ ꯇꯝꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯗꯨꯕꯨ ꯃꯅꯤꯡꯒꯤ ꯀꯦꯕꯤꯟ ꯇꯝꯅ ꯆꯠꯍꯟꯈꯤ ꯁ꯭ꯇꯦꯁꯟ ꯕꯟꯗꯤꯠꯁꯨ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯇ꯭ꯔꯦꯟꯗ ꯀꯥꯈꯠꯍꯜꯂꯕ ꯃꯇꯨꯡꯗ ꯇ꯭ꯔꯦꯟꯗ ꯇꯣꯡꯂꯤꯕ ꯄꯦꯁꯦꯟꯖꯔ ꯑꯃꯅ ꯀꯟꯁꯇꯦꯕꯜ ꯁꯥꯔ ꯅꯪꯁꯨ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯁꯤꯜꯂꯝꯃꯤ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯠꯁꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯍꯥꯏꯗꯨꯅ ꯇ꯭ꯔꯦꯟ ꯀꯥꯈꯠꯇꯨꯅ ꯇꯣꯡꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯆꯦꯜꯂꯛꯇꯨꯅ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯠꯇ ꯍꯥꯏꯔꯛꯏ ꯏꯇꯥꯔꯁꯤ ꯍꯥꯏꯔꯤꯕ ꯁꯥꯏꯠ ꯑꯗꯣꯝꯗꯒꯤ ꯚꯣꯄꯥꯜ ꯖꯪꯁꯟꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯅꯝꯕꯔ 1ꯗ ꯇ꯭ꯔꯦꯟ ꯑꯃ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜ ꯄꯨꯗꯨꯅ ꯂꯥꯛꯀꯗꯧꯔꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯗꯨꯅ ꯄꯥꯎ ꯑꯁꯤ ꯇꯝꯕ ꯂꯣꯏꯕꯒ ꯃꯍꯥꯛꯁꯨ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯑꯗꯨꯝ ꯁꯤꯈ꯭ꯔꯦ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯠꯁꯨ ꯇ꯭ꯔꯦꯟ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯈꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯊꯧꯗꯣꯔꯛꯂꯤꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯅꯝꯕꯔ ꯑꯁꯤ 1ꯅꯤ ꯑꯗꯨꯒ ꯏꯇꯥꯔꯁꯤꯗꯒꯤ ꯂꯥꯛꯂꯤꯕ ꯇ꯭ꯔꯦꯟ ꯑꯗꯨꯁꯨ ꯄ꯭ꯂꯦꯠꯐꯣꯔꯝ ꯅꯝꯕꯔ 1ꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯃꯇꯝ ꯆꯥꯅ ꯄꯥꯎ ꯐꯥꯎꯅꯍꯧꯗꯕ ꯇꯥꯔꯕꯗꯤ ꯇ꯭ꯔꯦꯟ ꯑꯅꯤꯃꯛ ꯊꯦꯡꯖꯤꯟꯅꯗꯨꯅ ꯑꯅꯤꯃꯛ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯁꯣꯝꯗꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯁꯨ ꯒꯥꯔꯗ ꯂꯩꯐꯝ ꯀꯦꯕꯤꯟ ꯑꯗꯨꯗ ꯃꯤ ꯆꯤꯡꯈꯠꯄ ꯂꯦꯞꯂꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯒꯥꯔꯗꯀꯤ ꯀꯦꯕꯤꯟ ꯑꯗꯨꯗ ꯍꯥꯞꯄ ꯉꯝꯂꯝꯗꯦ ꯇ꯭ꯔꯦꯟ ꯑꯗꯨꯁꯨ ꯊꯧꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔꯁꯨ ꯌꯥꯝꯅ ꯋꯥꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯇ꯭ꯔꯦꯟ ꯑꯗꯨꯕꯨ ꯉꯝꯕꯣꯏ ꯉꯝꯗꯗꯨꯅ ꯇꯥꯟꯅꯗꯨꯅ ꯂꯩꯔꯤ ꯑꯁꯣꯝꯗꯅ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯠꯅ ꯏꯃꯥꯗ ꯋꯥꯀꯤ ꯇꯣꯀꯤꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯌꯨ ꯏꯇꯥꯔꯁꯤꯗꯒꯤ ꯇ꯭ꯔꯦꯟ ꯑꯃ ꯂꯥꯛꯀꯗꯧꯔꯤ ꯇ꯭ꯔꯦꯟ ꯑꯗꯨ ꯄ꯭ꯂꯦꯠꯐꯣꯔꯝ ꯅꯝꯕꯔ 1ꯗꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟꯗꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯒꯣꯔꯥꯈꯄꯨꯔ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯟ ꯑꯁꯤꯒ ꯂꯝꯕꯤ ꯃꯃꯥꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯊꯦꯡꯅꯔꯒꯅꯤ ꯇ꯭ꯔꯦꯟ ꯑꯅꯤ ꯑꯁꯤ ꯂꯝꯕꯤ ꯊꯩꯗꯣꯛꯅꯗꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯒꯅꯤ ꯏꯃꯥꯅ ꯍꯥꯏꯔꯛꯏ ꯏꯇꯥꯔꯁꯤꯗꯒꯤ ꯂꯥꯛꯂꯤꯕ ꯇ꯭ꯔꯦꯟ ꯑꯗꯨ ꯑꯩꯈꯣꯏꯕꯨ ꯀꯟꯅꯅꯕ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜ ꯊꯥꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯏꯃꯥꯁꯨ ꯈꯪꯂꯦ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯃꯊꯧ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯔꯝ ꯑꯗꯨꯅ ꯑꯟꯁꯥꯔꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯎꯅꯔꯅꯤ ꯃꯈꯣꯏꯕꯨ ꯀꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯏꯃꯥ ꯑꯃꯨꯛ ꯍꯟꯅ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯄ ꯇꯥꯔꯤ ꯃꯥꯁꯨ ꯔꯦꯜꯋꯦ ꯇ꯭ꯔꯦꯛ ꯑꯗꯨꯗ ꯍꯥꯊꯨ ꯆꯦꯜꯂꯛꯄꯅ ꯔꯦꯜꯋꯦ ꯇ꯭ꯔꯦꯛ ꯑꯃꯝꯕ ꯑꯗꯨꯗ ꯇꯨꯁꯤꯟꯈꯤ ꯃꯔꯥꯏꯕꯛꯇꯁꯨ ꯈꯔ ꯁꯣꯛꯈꯤ ꯑꯁꯣꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯁꯨ ꯁꯣꯔ ꯐꯖꯅ ꯍꯣꯟꯕ ꯉꯝꯂꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯀꯨꯞꯂꯤꯕ ꯐꯤꯗꯨꯁꯨ ꯂꯧꯊꯣꯛꯇꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯕ ꯍꯧꯔꯛꯈꯤ ꯑꯁꯣꯝꯗꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯁꯨ ꯃꯇꯝ ꯀꯨꯏꯅ ꯍꯨ ꯆꯦꯜꯂꯕ ꯒ꯭ꯌꯥꯁ ꯍꯣꯟꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯁꯨ ꯂꯦꯞꯄ ꯉꯝꯗꯗꯨꯅ ꯂꯩꯃꯥꯏꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯗꯨꯅ ꯐꯝꯊꯔꯛꯈꯤ ꯑꯗꯨꯕꯨ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯒꯤ ꯃꯃꯥꯡꯃꯛꯇꯗ ꯄꯤꯛꯂꯤꯕꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯃꯃꯥ ꯀꯧꯗꯨꯅ ꯀꯞꯂꯤꯕꯗꯨ ꯎꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯧ ꯎꯔꯨꯕꯗ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯗ ꯅꯤꯡꯉꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯉꯣꯟꯗ ꯑꯅꯧꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯃꯁꯨ ꯂꯥꯛꯈꯤ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯆꯦꯟꯁꯤꯟꯗꯨꯅ ꯋꯥꯟꯊꯗꯨꯅ ꯇꯥꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯊꯕꯥꯛꯇ ꯅꯝꯕꯤꯗꯨꯅ CPR ꯇꯧꯔꯝꯃꯤ
ꯑꯗꯨꯕꯨ ꯃꯊꯕꯥꯛꯇ ꯅꯝꯗꯨꯅ CPR ꯇꯧꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨ ꯁꯣꯔ ꯍꯣꯜꯂꯨ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯄꯨꯟꯁꯤꯒꯤ ꯐꯤꯔꯦꯞ ꯂꯧꯈꯤꯕꯗꯣ꯫ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯌꯥ ꯀꯥꯊꯣꯛꯍꯟꯗꯨꯅ ꯃꯥꯎꯊ ꯇꯨ ꯃꯥꯎꯊ CPR ꯇꯧꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯥꯗ ꯅꯨꯡꯁꯤꯠ ꯀꯥꯝꯁꯤꯟꯕꯤꯔꯝꯃꯤ꯫ ꯍꯨ ꯆꯦꯜꯂꯕ ꯒ꯭ꯌꯥꯁ ꯍꯣꯟꯖꯤꯟꯕꯗꯒꯤ ꯋꯥꯟꯊꯔꯨꯔꯕ ꯃꯤꯑꯣꯏ ꯑꯃꯗ CPR ꯇꯧꯔꯨꯕ ꯃꯤꯑꯣꯏ ꯑꯃꯇ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯗ꯭ꯔꯤ꯫ ꯃꯁꯤ ꯈꯪꯅ ꯈꯪꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯎꯊ ꯇꯨ ꯃꯥꯎꯊ CPR ꯄꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ GM ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯃꯗꯤ ꯒꯣꯔꯥꯈꯄꯨꯔ ꯑꯦꯛꯁꯄ꯭ꯔꯦꯁ ꯃꯃꯥꯏ ꯎꯅꯔꯦ꯫ ꯇ꯭ꯔꯦꯟ ꯑꯅꯤꯃꯛ ꯂꯝꯕꯤ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯥꯛꯅꯔꯦ ꯍꯥꯏꯕ ꯈꯪꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯇ꯭ꯔꯦꯟ ꯑꯅꯤꯃꯛ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯕ꯭ꯔꯦꯛ ꯀꯟꯅ ꯐꯥꯅꯔꯛꯈꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯏꯃꯥꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯑꯂꯩꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯨꯊꯣꯛꯆꯗꯨꯅ GM ꯁ꯭ꯄꯦꯁꯤꯑꯦꯜ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯑꯣꯏꯅ ꯊꯩꯗꯣꯛꯈꯤ꯫ ꯏꯃꯥꯅ ꯂꯝꯕꯤ ꯊꯩꯗꯣꯛꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇ꯭ꯔꯦꯟ ꯑꯅꯤ ꯑꯗꯨ ꯊꯦꯡꯖꯤꯟꯅꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯂꯝꯕꯤꯗ ꯆꯠꯅꯈꯤ꯫ ꯑꯁꯣꯝꯗꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ CPR ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯁꯨ ꯑꯉꯥꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯒ ꯑꯣꯟꯅꯔꯗꯨꯅ ꯀꯟꯕꯤꯔꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯗꯨ ꯏꯃꯥꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕ ꯑꯟꯁꯥꯔꯤꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯊꯦꯡꯅꯔꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯗꯨꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯗ ꯏꯃꯥꯅ ꯃꯤꯁꯟ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯏꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯉꯥꯛꯄ ꯉꯝꯂꯦ, ꯃꯤꯑꯣꯏ ꯈꯔꯗꯤ ꯀꯟꯕ ꯉꯝꯂꯦ ꯈꯜꯂꯗꯨꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯃꯍꯥꯛꯅ ꯉꯁꯥꯏ ꯍꯧꯔꯛꯄꯗꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯀꯟꯗꯕ ꯌꯥꯗꯦ ꯈꯟꯕ ꯑꯆꯦꯠꯄ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯍꯣꯠꯅꯔꯝꯕ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯊꯃꯣꯏ ꯄꯦꯜꯂꯕꯒꯨꯝꯅ ꯃꯍꯥꯛ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯈꯜꯂꯕꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯐꯝꯂꯝꯕꯗꯒꯤ ꯂꯣꯡꯅ ꯍꯥꯏꯊꯈꯤ꯫ ꯏꯃꯥꯁꯨ ꯑꯁꯣꯝꯗ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯑꯔꯣꯏꯕ ꯃꯊꯧ ꯑꯗꯨ ꯂꯣꯏꯔꯦ꯫ ꯏꯃꯥꯁꯨ ꯔꯦꯜꯋꯦ ꯇ꯭ꯔꯦꯛ ꯑꯗꯨꯗ ꯊꯋꯥꯏ ꯌꯥꯎꯗꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯣꯝꯗꯅ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔꯅ ꯚꯣꯄꯥꯜ ꯖꯪꯁꯟ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯑꯗꯨꯗꯒꯤ ꯃꯥꯛꯁ ꯂꯧꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯚꯣꯄꯥꯜ ꯁ꯭ꯇꯦꯁꯟꯗ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯠ ꯂꯥꯛꯇꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯕꯨ ꯀꯣꯟꯈꯠꯂꯝꯃꯤ꯫ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯁꯣꯔ ꯈꯔ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯠꯇ ꯅꯤꯡꯕ ꯀꯥꯏꯔꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯀꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯠꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯗꯨꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯗ ꯍꯥꯏꯔꯛꯏ, ꯁꯥꯔ, ꯏꯇꯥꯔꯁꯤꯗꯒꯤ ꯑꯩꯈꯣꯏꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯔꯤꯂꯤꯐ ꯇ꯭ꯔꯦꯟ ꯑꯃ ꯊꯥꯔꯛꯂꯦ꯫ ꯁꯥꯔꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟ ꯑꯁꯤꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯤꯈꯤꯕ ꯄꯥꯎ ꯑꯗꯣ ꯑꯇꯣꯞꯄ ꯁ꯭ꯇꯦꯁꯟꯁꯤꯡꯅ ꯐꯪꯂꯦ꯫ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ GM ꯁ꯭ꯄꯦꯁꯤꯑꯦꯜꯅ ꯁ꯭ꯇꯦꯁꯟ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯒꯤ ꯍꯣꯔꯣꯟ ꯈꯣꯡꯂꯛꯈꯤꯕ ꯑꯗꯨ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯠꯁꯨ ꯂꯥꯛꯂꯤꯕ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯌꯦꯡꯂꯒ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯗ ꯍꯥꯏꯔꯛꯏ, ꯁꯥꯔ, ꯅꯪꯅ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯀꯜꯂꯦ꯫ ꯑꯗꯨꯕꯨ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯠꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯇꯨꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯗ ꯌꯦꯡꯂꯛꯄꯗꯗꯤ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯁꯣꯔ ꯍꯣꯜꯂꯝꯗ꯭ꯔꯦ, ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯁꯨ ꯃꯍꯥꯛꯀꯤ ꯃꯊꯧ ꯂꯣꯏꯔꯗꯨꯅ ꯄꯣꯊꯥꯈ꯭ꯔꯦ꯫ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯠ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯍꯨꯔꯥꯟꯕꯅꯤ꯫ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯒꯤ ꯐꯨꯔꯤꯠꯈꯥꯎꯗ ꯌꯥꯎꯔꯤꯕ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯌꯥꯎꯕ ꯑꯥꯏꯔꯟ ꯒꯣꯗ꯭ꯔꯦꯖ ꯑꯗꯨꯒꯤ ꯁꯣ ꯑꯗꯨ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯒꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯠꯅ ꯂꯧꯊꯣꯛꯇꯨꯅ ꯄꯨꯈꯤ꯫ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯠꯅ ꯆꯠꯂꯝꯗꯥꯏꯗ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯐꯤ ꯑꯃꯅ ꯐꯖꯅ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯠꯁꯨ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯒꯤ ꯁꯣ ꯑꯗꯨ ꯄꯨꯗꯨꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯒꯤ ꯑꯣꯐꯤꯁꯇ ꯆꯪꯈꯤ꯫ ꯑꯁꯣꯝꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯅꯐꯤꯁꯥ ꯑꯉꯥꯡ ꯗꯤꯂꯤꯚꯔꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯎꯞꯂꯤꯕ ꯃꯥꯛꯁ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯅꯔꯁ ꯑꯗꯨꯅꯁꯨ ꯅꯐꯤꯁꯥꯗ ꯃꯥꯛꯁ ꯑꯗꯨ ꯎꯞꯁꯜꯂꯨ ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯨꯃꯥꯋꯠꯅ ꯅꯐꯤꯁꯥꯗ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯗꯦ, ꯃꯇꯝ ꯈꯔ ꯗꯥꯛꯇꯔꯒꯤ ꯑꯣꯕꯖꯥꯔꯕꯦꯁꯟ ꯇꯧꯗꯨꯅ ꯊꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯁꯣꯝꯗ ꯂꯩꯍꯧꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯔꯛꯂꯒꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯨꯃꯥꯋꯠꯀ ꯅꯔꯁ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯔꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯐꯤꯁꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯍꯦꯛ ꯄꯣꯛꯂꯛꯄꯒ ꯍꯨ ꯆꯦꯟꯕ ꯒ꯭ꯌꯥꯁ ꯑꯗꯨ ꯑꯉꯥꯡꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯕꯅꯤꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯅꯧꯖꯔꯤꯕ ꯕ꯭ꯔꯦꯟ ꯁꯦꯜꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯕꯣꯗꯤꯒꯤ ꯑꯣꯔꯒꯥꯟ ꯀꯌꯥ ꯑꯃ ꯗꯦꯃꯦꯖ ꯇꯧꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯍꯤꯡꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯍꯤꯡꯂꯣꯏ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ꯫ ꯂꯥꯏꯕꯛ ꯐꯗꯨꯅ ꯍꯤꯡꯍꯧꯔꯦ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯍꯤꯡꯍꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯔꯥꯏꯕꯛ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯇꯝꯕ ꯉꯝꯗꯦ꯫ ꯒ꯭ꯌꯥꯁ ꯑꯁꯤꯅ ꯀꯥ ꯍꯦꯟꯅ ꯁꯣꯛꯍꯟꯈꯤꯕꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜꯅ ꯈꯟꯊꯔꯨꯕꯗ ꯑꯀꯤꯕ ꯐꯥꯎꯏ꯫ ꯀꯨꯃꯥꯋꯠꯅ ꯅꯐꯤꯁꯥꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯖꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯉꯥꯡꯒꯤ ICUꯗ ꯂꯩꯔꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯗꯨꯅ ꯁꯣꯔ ꯆꯥꯎꯅ ꯌꯥꯝꯅ ꯋꯥꯅ ꯁꯣꯔ ꯍꯣꯜꯂꯤꯕ ꯃꯇꯧ ꯑꯗꯨ ꯀꯨꯃꯥꯋꯠꯅ ꯌꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯀꯨꯃꯥꯋꯠꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯀꯦꯃꯦꯔꯥ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯁꯥꯏꯅꯥꯏꯗꯅ ꯁꯣꯛꯍꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯑꯣꯡ ꯃꯇꯧ ꯆꯥꯗꯅ ꯁꯤꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨ
ꯐꯣꯇꯣ ꯂꯣꯏꯅꯃꯛ ꯀꯥꯞꯂꯝꯃꯤ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯤꯇꯝ ꯂꯧꯔꯤ ꯒꯣꯔꯥꯈꯄꯨꯔ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯣꯡꯗꯨꯅ ꯚꯣꯄꯥꯜ ꯁ꯭ꯇꯦꯁꯟꯗꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯟꯅꯔꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁ꯭ꯇꯦꯁꯟꯗ ꯁꯤꯗꯨꯅ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯈꯥꯝꯕ ꯂꯥꯛꯄ ꯌꯥꯗꯕ ꯃꯈꯩ ꯃꯊꯃꯣꯏ ꯁꯣꯛꯅ ꯇ꯭ꯔꯦꯟ ꯃꯅꯨꯡ ꯑꯗꯨꯗ ꯀꯞꯂꯤ ꯑꯁꯣꯝꯗꯅ GM ꯁ꯭ꯄꯦꯁꯤꯌꯦꯜꯅ ꯚꯣꯄꯥꯜ ꯁ꯭ꯇꯦꯁꯟꯗ ꯍꯦꯛ ꯊꯨꯡꯂꯕꯒ GMꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯇꯝ ꯃꯥꯡꯍꯟꯗꯦ ꯃꯁꯥ ꯃꯁꯥꯒꯤ ꯃꯥꯛꯁ ꯑꯃꯃꯝ ꯀꯨꯞꯇꯨꯅ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯔꯇꯤ ꯄꯥꯟꯗꯦꯒꯤ ꯊꯧꯔꯥꯡ ꯊꯧꯁꯤꯜ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯈꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯐꯤꯕꯝ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯕꯤ ꯑꯉꯥꯡ ꯀꯌꯥ ꯑꯃꯕꯨꯅ ꯔꯇꯤ ꯄꯥꯟꯗꯦꯒ ꯂꯣꯏꯅꯅ ꯄꯨꯔꯛꯂꯤꯕ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯔꯇꯤ ꯄꯥꯟꯗꯦ ꯃꯍꯥꯛꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯖꯗꯨꯅ ꯚꯣꯄꯥꯜ ꯁ꯭ꯇꯦꯁꯟꯗ ꯌꯧꯔꯛꯄ ꯇꯥꯖꯔꯕꯁꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯗꯤ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯤ ꯃꯤꯀꯨꯞ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯉꯟꯈꯠꯅ ꯚꯣꯄꯥꯜ ꯁ꯭ꯇꯦꯁꯟꯗ ꯌꯧꯔꯝꯕ ꯇꯥꯔꯕꯗꯤ ꯃꯤꯑꯣꯏ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯍꯦꯟꯅ ꯀꯟꯕ ꯉꯝꯂꯝꯒꯅꯤ ꯈꯜꯂꯗꯨꯅ ꯃꯁꯥ ꯃꯇꯣꯟꯗ ꯃꯔꯥꯜ ꯁꯤꯖꯔꯤ ꯅꯤꯡꯉꯝꯗꯕ ꯐꯥꯎꯖꯔꯤ ꯑꯁꯣꯝ ꯔꯦꯜꯋꯦ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯣꯐꯤꯁꯇꯅ ꯔꯇꯤ ꯄꯥꯟꯗꯦꯅ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯈꯔ ꯄꯨꯗꯨꯅ ꯚꯣꯄꯥꯜ ꯁ꯭ꯇꯦꯁꯟ ꯌꯧꯈ꯭ꯔꯦ ꯄꯥꯎ ꯇꯥꯕ ꯃꯇꯝꯗ ꯔꯥꯖꯦꯁꯣꯔꯤꯗꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯔꯇꯤ ꯄꯥꯟꯗꯦꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯑꯗꯨꯗ ꯄꯦꯟꯖꯔꯝꯃꯤ ꯑꯗꯨꯕꯨ ꯔꯦꯜꯋꯦ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯍꯥꯛꯀꯤ ꯑꯣꯔꯗꯔꯒꯤ ꯃꯥꯌꯣꯛꯇ ꯔꯇꯤ ꯄꯥꯟꯗꯦꯅ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕꯤ ꯍꯥꯏꯕ ꯉꯝꯃꯤ ꯃꯇꯥꯒꯨꯝꯅ ꯚꯣꯄꯥꯜꯗ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯔꯇꯤ ꯄꯥꯟꯗꯦꯗꯒꯤ ꯍꯧꯔꯒ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ 5-10ꯒꯤ ꯃꯃꯤꯡ ꯄꯤꯈꯠꯂꯛꯎ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯊꯕꯛ ꯂꯧꯊꯣꯛꯇꯨꯅ ꯃꯇꯨꯡꯗ ꯑꯩꯒꯤ ꯑꯣꯔꯗꯔ ꯑꯃꯨꯛ ꯍꯟꯅ ꯍꯤꯛꯇꯣꯛꯄ ꯉꯝꯗꯅꯕ ꯔꯦꯜꯋꯦꯒꯤ ꯁ꯭ꯇꯥꯐꯁꯤꯡꯗ ꯀꯤꯍꯟꯒꯦ ꯍꯥꯏꯗꯨꯅ ꯔꯦꯜꯋꯦ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯈꯤ ꯑꯁꯣꯝꯗꯅ ꯔꯇꯤ ꯄꯥꯟꯗꯦ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯦ ꯔꯦꯜꯋꯦꯒꯤ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯕ꯭ꯂꯣꯛ ꯐꯣꯟꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯒꯣꯔꯥꯈꯄꯨꯔ ꯑꯦꯛꯁꯄ꯭ꯔꯦꯁꯄꯨ ꯃꯇꯝ ꯅꯠꯇꯅ ꯁ꯭ꯇꯦꯁꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯑꯣꯔꯗꯔ ꯏꯈꯤꯕ ꯆꯦ ꯃꯆꯦꯠꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯇꯥꯍꯧꯔꯤꯕ ꯃꯃꯤꯁꯤꯡ ꯑꯗꯨꯁꯨ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔꯅ ꯊꯦꯡꯅꯔꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯀꯥꯏꯕ ꯕ꯭ꯂꯣꯛ ꯐꯣꯟꯁꯤꯡ ꯁꯦꯝꯖꯤꯜꯂꯝꯕꯒꯤ ꯃꯃꯤ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯔꯇꯤ ꯄꯥꯟꯗꯦꯁꯨ ꯈꯪꯂꯦ ꯚꯣꯄꯥꯜ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯤꯕ ꯔꯦꯜꯋꯦꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯊꯕꯛ ꯇꯧꯔꯝꯃꯤ ꯍꯥꯏꯕꯗꯣ ꯑꯁꯣꯝꯗꯅ ꯔꯦꯜꯋꯦ ꯃꯤꯅꯤꯁꯇꯔꯅ ꯔꯥꯖꯦꯁꯣꯔꯤꯗ ꯍꯥꯏꯔꯛꯏ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯔꯦꯜꯋꯦ ꯃꯤꯅꯤꯁꯇꯔ ꯑꯩꯅ ꯑꯁꯨꯛ ꯆꯥꯎꯕ ꯑꯣꯔꯗꯔ ꯑꯃ ꯄꯤꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯕ ꯁ꯭ꯇꯥꯐ ꯑꯃꯅ ꯑꯩꯒꯤ ꯑꯣꯔꯗꯔ ꯏꯟꯗꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯎꯁꯤꯠꯇꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯗꯥꯏꯇ ꯄꯨꯍꯟꯕ ꯑꯣꯏꯅ ꯃꯤꯑꯣꯏ ꯈꯔꯗꯤ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯇꯕ ꯌꯥꯔꯣꯏ ꯔꯥꯖꯦꯁꯣꯔꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯥꯒꯤ ꯊꯋꯥꯏ ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯇꯦꯡ ꯄꯥꯡꯂꯨꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯕꯂꯤꯒꯤ ꯍꯥꯃꯦꯡ ꯑꯣꯟꯊꯣꯛꯄꯤꯕꯒꯤ ꯃꯍꯨꯠꯇ ꯑꯩ ꯑꯣꯏꯅ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯄꯤꯔꯣ ꯃꯤꯅꯤꯁꯇꯔꯅ ꯑꯣꯔꯗꯔ ꯇꯧꯔꯛꯄ ꯑꯗꯨ ꯑꯩꯅ ꯐꯖꯅ ꯄꯥꯎ ꯄꯤꯗꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯄꯤꯔꯣ ꯃꯤꯅꯤꯁꯇꯔ ꯔꯥꯖꯦꯁꯣꯔꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯅ ꯔꯥꯖꯦꯁꯣꯔꯤꯗ ꯌꯦꯡꯂꯛꯈꯤ ꯔꯥꯖꯦꯁꯣꯔꯤꯅ ꯍꯥꯏꯔꯛꯏ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯔꯤꯖꯥꯏꯅꯦꯁꯟ ꯂꯦꯇꯔ ꯁꯥꯔꯗ ꯁꯣꯏꯗꯅ ꯄꯤꯔꯛꯂꯒꯅꯤ ꯔꯥꯖꯦꯁꯣꯔꯤꯅ ꯑꯃꯨꯛꯁꯨ ꯃꯊꯃꯣꯏꯗ ꯌꯥꯝꯅ ꯄꯦꯟꯖꯗꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯁꯥꯒꯤ ꯊꯋꯥꯏ ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯆꯠꯈꯤꯕꯁꯤꯡ ꯑꯗꯣ ꯖꯦꯜꯗ ꯊꯝꯕꯤꯕ ꯍꯥꯏꯕꯁꯦ ꯃꯗꯨꯃꯛꯇꯤ ꯍꯧꯅꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯔꯤꯖꯥꯏꯅꯦꯁꯟ ꯇꯧꯖꯔꯤꯕ ꯑꯁꯤꯅ ꯁꯥꯔꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯐꯥꯊꯕꯤꯔꯣ ꯔꯥꯖꯦꯁꯣꯔꯤ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯊꯕꯛ ꯑꯗꯨ ꯔꯤꯖꯥꯏꯅꯦꯁꯟ ꯄꯤꯔꯝꯂꯒ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯔꯥꯖꯦꯁꯣꯔꯤ ꯃꯉꯛ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯑꯁꯣꯝꯗꯅ ꯚꯣꯄꯥꯜ ꯁ꯭ꯇꯦꯁꯟꯗ ꯔꯇꯤ ꯄꯥꯟꯗꯦꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯗꯨꯒꯤ ꯁꯦꯕꯥ ꯇꯧꯔꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯕ꯭ꯂꯥꯡꯀꯦꯠ ꯑꯃꯗꯤ ꯑꯇꯩ ꯆꯥꯅꯅꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃꯁꯨ ꯌꯦꯟꯊꯣꯛꯂꯤ ꯃꯤꯑꯣꯏ ꯈꯔ ꯑꯃꯅ ꯁ꯭ꯇꯦꯁꯟꯒꯤ ꯃꯐꯝ ꯀꯌꯥꯗ ꯁꯤꯗꯨꯅ ꯇꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯈꯤ ꯃꯁꯛ ꯈꯪꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯆꯦ ꯑꯃꯃꯝ ꯅꯞꯇꯨꯅ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯃꯊꯥ ꯑꯃꯗꯤ ꯃꯈꯣꯏꯅ ꯁ꯭ꯇꯦꯁꯟꯗ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯏꯗꯨꯅ ꯊꯝꯂꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯧꯅꯥ ꯐꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯈꯤꯕ ꯄ꯭ꯔꯁꯥꯗꯁꯨ ꯌꯥꯎꯔꯤ ꯃꯃꯥꯟꯅꯕꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯊꯧꯅꯥ ꯐꯅ ꯊꯕꯛ ꯇꯧꯈꯤꯕ ꯏꯃꯥꯗꯁꯨ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯔꯦꯜꯋꯦ ꯇ꯭ꯔꯦꯛꯇꯒꯤ ꯄꯨꯔꯛꯇꯨꯅ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯈꯤ ꯔꯇꯤ ꯄꯥꯟꯗꯦꯅ ꯁ꯭ꯇꯦꯁꯟꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯁ꯭ꯇꯦꯁꯟꯒꯤ ꯀꯥꯆꯤꯟ ꯑꯃꯗꯅ ꯚꯣꯄꯥꯜ ꯖꯪꯁꯟꯗ ꯃꯍꯥꯛꯀꯤ ꯂꯥꯛꯂꯤꯕ ꯄꯦꯁꯦꯟꯖꯔ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯃꯌꯥꯝꯒꯤ ꯃꯥꯡꯖꯤꯜ ꯊꯥꯅ ꯍꯣꯠꯅꯖꯈꯤꯕ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯑꯣꯏꯕ ꯌꯥꯕ ꯄꯣꯠꯆꯩ ꯑꯃꯠꯇ ꯌꯥꯎꯔꯝꯗꯕꯗꯒꯤ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯕꯨ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯛ ꯈꯪꯗꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯊꯝꯈꯤ ꯂꯥꯏꯕꯛ ꯊꯤꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯊꯣꯔꯛꯂꯦ ꯏꯇꯥꯔꯁꯤꯒꯤ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯂꯥꯛꯂꯒ ꯔꯇꯤ ꯄꯥꯟꯗꯦꯗ ꯍꯥꯏꯔꯛꯏ ꯁꯥꯔ ꯍꯧꯖꯤꯛꯇꯤ ꯚꯣꯄꯥꯜꯗ ꯂꯩꯔꯝꯕ ꯍꯨ ꯆꯦꯜꯂꯕ ꯒ꯭ꯌꯥꯁꯁꯤꯡ ꯑꯗꯨ ꯅꯨꯡꯁꯤꯠꯅ ꯂꯣꯏꯅ ꯍꯨꯝꯗꯣꯛꯇꯨꯅ ꯄꯨꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯛꯁ ꯂꯧꯊꯣꯛꯄꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯔꯔꯣꯏ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯃꯍꯥꯛꯀꯤ ꯇ꯭ꯔꯦꯟ ꯗ꯭ꯔꯥꯏꯚꯔꯗ ꯍꯪꯂꯛꯏ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯔꯤꯂꯤꯐꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯌꯧꯈ꯭ꯔꯕ꯭ꯔꯥ ꯇ꯭ꯔꯦꯟ ꯄꯥꯏꯂꯣꯠ ꯑꯗꯨꯅꯁꯨ ꯌꯧꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯚꯣꯄꯥꯜ ꯁꯍꯔ ꯈꯨꯟꯇꯥꯛꯂꯥꯟ ꯁꯤꯔꯦ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡꯕ ꯖꯤꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯎꯄꯥꯜ ꯋꯥꯄꯥꯜ ꯐꯥꯎꯕ ꯂꯦꯞꯀꯪ ꯀꯪꯗꯨꯅ ꯂꯩꯔꯤ
Bhopal shahargi akoibada leiriba miyoising adusu Bhopalgi paw taba matamda mafam adudagi makhoi lejaba potchaising puduna lam hongduna chatkinaba magi thokpa sem sanari miyoi kaya amana mafam adudagi alapa mafamda chatkinanaba train lakpa ngaiduna leiri miyoi kaya amana bus mathakta tongduna su mathwai hingnanaba chatnari asomdana Bhopal station da railway gi official mayam ama laklami aduga station master gi office adu koithi thirami station master gi office ta leiriba paisa yawba iron gi upudu hangdoklami adu paisa de amate awramdre official aduna ipa pakhana chenthoralaga mapanda leiriba police ama dairi station master gi office manungda leiriba upu bakshi aduda lupa crore ama hena yawbani adu paisa amate awramdre aduga khwaidagi chingnariba amana mafam masigi station master thiba khangdri station master gi purse mahaki office manungda taaduna lehori aigi wakaldadi station master na mahaki upu manungda yawriba lupa crore ama henbadu puduna lot khrabra haina khali police aduna su harai iron godrej adugi sodi station master na paiba natabra madu eba tarabadi mi phata aduna leba irang tholinge matam asida paisa sing adu puduna mathwai hingnanaba sodana maki chelamagani mayamgi hingnanaba honaba khaktada mathwai thakhriba station master bu asuk thina phajadaba mawongda chaiduna ngangliba adu mayam marakta beki khawjaw achauba ahum konduna famliba express bandit nasu tarami express bandit makhutta mahangna khwaidagi pamjaba paisa adu paire mafam masidagi mahangna chenkiba matamda kanana sumabu phaba ngamlaroi adubu mahaki paisa khara adugi damakta mayamgi damakta thamoi sengna mapunchi katkhriba nupa amadi lebak miyam masina yamna thina ngangna horagani express bandit ki phireb amada station master na wana khona jakhiba adu aremba tagadoribra natragana mayamna mahapu masak khangbi gadoribra asomdana nawasu Bhopal station tamna mapabu thiba lakhi asom Bhopal station dana mi mayam ama khupsalaktuna mahaki mari mata sing adu kadaida leikhrabage makhodi kamdau khrabage haduna koheng hangnarakhi nawasu mayam rakta changsinduna station master kadaida lebage haduna hanglakhi itar sigi station master aduna Bhopal junction gi staff sing adu gi maming pathorakhi adubu station master gi maming di yarakhide Bhopal station gi staff sing gi marakta imariya su mathwai thakre haiba si taba matamda ansari gi nupi dusu thamoi kaikhi maha khakta natte reporter kumawasu imat ki pawdu taba matamda thamoi yamna kairami mathangda itar sigi station master na harai masak khangdaba migi asiba hakchang sing adudi station asigi nakanda leriba lampa aduda makhoibu phumjinba amadi mai thabagi thabak tawribani mafam aduda chatuna nangi mapa station master adu yawbra yengroro hairakhi asomdana police amadi railway official aduna rati pandeda Bhopal station gi station master na mahaki upudi yoriba paisa sing adu puduna lot khre haduna complain torami adubu rati pande na harai station asigi miyoi singna ngarang nomidang kari thabak tokhi haiba mamut tana aina chapchana khangi maram aduna station asida leiriba miyoi amatada mathong maram khangdana maral siganu adubu railway ki official aduna di rati pande gi waju da yel aduna harai nangna yamna thajadragadi station master gi upuda ihang hangliba si yengu haduna upudu hangdorakhi adubu upudu gi manungda paisana pik thana yawduna lerami oiramliba mawong asi ubada railway gi nupa adudi ngakpana kham thengkhre rati pande na yamna sauna harai station asi gi miyoi singna masa gi mathong matik chana tawbagini ngasi mi sibagi masing yamna hanthari base karigumba station asi gi miyoi singna blog ta message thara amdaba tarabadi ngasi station asida asiba migi masing asi lising kharage su henkalamgadabani mi amada maral siba yare haduna maral hekta season ba asi su phattabani rati pande na musu yamna sauna makha tarai station asidagi train semduna station asida leiriba potchai puthok posin tawgodoriba train gi bogi amada samjinaduna mafam asida leiriba miyoi khudimapu hingnanabagi damakta puthorakhiba adu station master natana mafam asida kanana tawba ngamgadoribage station master gi pawta yawdrabadi kanana sinba ngamgadoribano madugi thabak ado rati pande na railway gi official amadi police aduda thina cheramlaba matungda mahak su mapanda thorakhi station master gi office ta famleba miyam adugi marakta express bandisu makhutta lupa 10 chapi ama pairaga aduga makhut amadana sem ama pairaduna nokfe tawraduna lupa 10 aduda yengduna leiramli asomdana nawasu mapa thinanabagi damakta lampa achauba adu yausilakhi lampa achauba aduda station da leiriba masak khangdraba asiba hakchang sing adu muslim gi hakchang sing adu bana muslim gi honabi matungina leiba manungda phumli aduga angang macha sing adu busu chanabi matungina leiba manungda phumjeli aduga lampa adugi nakan amaromdana hindu sing gi asiba hakchang adu bana hindu gi chanabi kaidana makhoi sing adugi aroiba mathau mangam tawri nawasu maya marakta kochen chenduna mapa gi asiba hakchang yawbra haiduna koithi thiduna leiri lampa achauba adugi machi khudingda miyoi kayana kapladuna mahaki mawa mapuriba halaktre haduna nupi kaya amana tengtharami khara amana nungshiraba macha masu halaktre haduna nakanda tengthaduna leiri
ꯑꯁꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯒꯤ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯌꯥꯎꯗꯅ ꯂꯝꯍꯥꯡ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯦꯜꯋꯦꯒꯤ ꯁ꯭ꯇꯥꯐ ꯑꯅꯤ ꯂꯥꯛꯇꯨꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯧꯕ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯒꯤ ꯃꯁꯥ ꯑꯗꯨ ꯊꯥꯡꯒꯠꯂꯨꯕ ꯃꯇꯝꯗꯗꯤ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯇ꯭ꯔꯦꯟ ꯊꯧꯒꯗꯧꯔꯕꯅꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯍꯧꯈ꯭ꯔꯕꯅꯤ ꯅꯈꯣꯏꯁꯨ ꯇ꯭ꯔꯦꯟꯗ ꯀꯥꯈꯠꯂꯣ ꯇ꯭ꯔꯦꯟꯗ ꯀꯥꯈꯠꯂꯣ ꯍꯥꯏꯗꯨꯅ ꯍꯟꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯎꯕꯗ ꯑꯉꯛꯄ ꯐꯥꯎꯈꯤ ꯋꯥ ꯉꯥꯡꯕ ꯉꯝꯗꯗꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯃꯅꯥꯛꯇ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯊꯝꯂꯝꯕ ꯃꯤꯑꯣꯏ ꯍꯤꯡꯀꯠꯂꯛꯂꯤꯕ ꯑꯁꯤ ꯅꯪꯒ ꯊꯥꯔꯒ ꯃꯔꯤ ꯁꯨꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯀꯔꯤꯁꯨ ꯄꯥꯈꯠꯂꯨꯔꯅꯨ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯗꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯃꯁꯥꯗ ꯆꯤꯡꯅꯕꯁꯨ ꯐꯥꯎꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤꯗꯨꯗ ꯍꯥꯏꯔꯛꯏ ꯂꯝꯄꯥꯛ ꯑꯁꯤꯗ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯍꯤꯡꯕ ꯃꯤ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯎꯔꯝꯒꯅꯤ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯆꯦꯛ ꯇꯧꯈꯤꯁꯤ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯍꯧꯒꯠꯂꯛꯇꯨꯅ ꯆꯦꯜꯂꯛꯈꯤ ꯑꯗꯨꯒ ꯃꯩ ꯊꯥꯗꯣꯛꯀꯦ ꯇꯧꯔꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯁꯤꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯅꯅꯕ ꯆꯦꯟꯁꯤꯜꯂꯛꯈꯤ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯕꯨ ꯆꯤꯡꯗꯨꯅ puthoraki mapana alappada lawi khonjel adu taba matamda nawasu mapabu urakhi nawasna mapagi manakta chensilaktuna baba haiduna kaurakhi machana kaurakliba machagi khonjel adu taba matamda station master gyan lakle wakhaldo ingthare station master machanu pabu munna yengduna lerami station master ngarangdagi mahaki station da leiriba staff sing amadi passenger sing adubu kannana bu khonaba matamda mahaki imungda mana thamlamliba magi nupi amadi macha sing adugi damakta mahang amukta phawba khantharude mahaki mathauna hena lui haina khanki haujikti machanu pana tekta kaidana mahaki manakta laktuna mapagi fibam kamdoribage hanglakpa aduda station master mamai mamit chap yungkhaladuna machada munna yengduna leiri nawasna mapabu samduna mayum tamna purakhi adubu lampa achauba adudi mongpham achauba ma onduna lehore thaudo asigi matungda India sarkarna Bhopal gi shahar khudingmak chinba thungna nongthaktagi ising chaithokhi chemical kaya ama chaithokhi masida sunatana Bhopal gi lamjau sorok amadi building na chingba singa dusu ising amadi atai chemical kaya sijinaduna hogi effect amata leitanaba ningthijana chamthokli adubu laibak thibadi Germany dagi Bhopal gi miyoi singa dubu kannana bagi damakta antidote puduna lakhiba brown hariba nupa adubu Bhopal tamna chathankide mahak pu khudakta India thadautuna chatlu haiduna order oina lakhi laibak thiraba gas leak oibagi thaudo aduda miyoi lesing 15 hena sikhi adubu thauna faraba railway gi miyoi sing adu leiramdaba tarabadi asiba mi gi masing asi lising 15 asidagi ka hena helamgani chahi amagi matungda station master su mahaki thabak amu hana taunanabagi damakta Bhopal station da thabak tawba lakhi Bhopal station manungda mayam gi thawai kannanabagi damakta mathwai thakraba miyoi sing adu ningsingba oina makoi gi damakta khubam ama sakhi khubam maduda iriba thauna faraba miyoi sing adu gi mamingdo station master na ningamdabaga loinana yengduna leiri station master na mahaki office ta changlakpa matamda express bandit station master bu ngai duna lerami express bandit bu ubamakta da station master na haira e constable nang di kamdawna mafam asida aidi numit aduda nang shikrabra haiduna khalurabani express bandina nokladuna haira e aibudi numit aduda hinghore aina khwaidagi ngaklibadi sarbu kamdawna hinghori bano aidi sar tasengna sire haiduna khalurabani station master na haira e chummi nang danate mi manasu aibu sire khaladuna aigi phuri khawdagi paisa yawba upudugi so lauthokhi express bandit station master gi wahai asi taba matamda mamai luktharaduna lerami adabu station master na express bandit ki manakta changsiladuna express bandit ta yenglaga yamna nungsina nokmi tawraduna haira e aigi phuri khawdagi so lauthokhiba nupa adunadi so khaktani mahakna laukibado paisa di amata laukide express bandit nanglai sar railway gi oinadi thauna phabagi award leitabra nungdang aduda sarna tokhiba thabak singado ngasi phawba sarkar sina masak khangbidriba karigino station master na hairi numit aduda aikhoina tokhiba thaba adudi aikhogi ithawni pakhum adu tabada thamoi pelaba express bandit na mahakna matamamada station master gi yorki upudagi lauthorakiba lupa 10 adu mahaki phuri khawdagi lautholaduna station master da pirami sar paisa sinangini sarna numidang adu da tokhiba thabak sing adugi medal ni khalaga thambiyu express bandit na thamoi da amakpa amata yaudana thamoi singna piriba paisa adu station master na su harau na lorami wari ngahak chanaraba matungda express bandit na haira e haujikti ai chananaba matam yore ai gi train lakle station master na haira e express bandit train asidadi mi kanamta lut tawruраnuko handa muk nangna lut tawe haiba paw taba tarabadi nangbu aina kanbiba ngamlaroi express bandit na haira e ai gi ming express bandit kaudre haujikti ai gi ming balwan yadab haina kaubiro express bandit haujikti mahangna hana pairamba sinpham adu thadokre anauba punsi amada hingle
ꯑꯗꯨꯕꯨ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯗꯤ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯃꯇꯨꯡꯏꯟꯅ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯏꯃꯥ ꯔꯤꯌꯥꯖ ꯑꯃꯗꯤ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯊꯕꯛ ꯇꯧꯔꯝꯕ ꯄ꯭ꯔꯁꯥꯗ꯫ ꯁꯦꯔꯤꯁ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟꯗ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯗ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯟꯅ ꯄꯤꯔꯝꯕ ꯂꯨꯄꯥ 10 ꯑꯗꯨ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯂꯨꯄꯥ 10 ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯐꯝ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯎꯄꯨꯒꯤ ꯕꯥꯛꯁꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯝꯗꯧꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯂꯥꯏꯛ, ꯀꯃꯦꯟꯠ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕꯁꯤꯡꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯦꯄꯤꯁꯣꯗ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫